ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯅꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯈꯣꯟꯖꯦꯜ, ꯑꯀꯣꯏꯕꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯗꯤ ꯑꯁꯪꯕ ꯎꯄꯥꯜꯇꯅ ꯊꯜꯂꯕ ꯎꯃꯪ ꯑꯃꯗꯅꯤ ꯃꯐꯤ ꯃꯔꯣꯜꯗ ꯄꯛꯂꯤꯕ ꯁꯝꯄꯛꯄꯤ ꯃꯌꯥꯝ ꯑꯗꯨ ꯀꯟꯊꯣꯛꯂꯗꯨꯅ ꯂꯩꯍꯥꯎ ꯑꯗꯨ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯁ, ꯐꯤꯔꯣꯜꯁꯤꯗꯤ ꯐꯖꯔꯦꯅꯦ, ꯁꯝꯄꯛꯄꯤꯒꯤ ꯁꯝꯄꯛꯄꯤ ꯉꯥꯛꯇ꯫ ꯑꯁ! ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯖꯅ ꯀꯟꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯄꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ, ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯂꯨꯔꯕ ꯂꯥꯏꯖꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ, ꯐꯖꯔꯕ ꯀꯨꯔꯥꯛ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯑꯇꯤꯌꯥ ꯊꯛꯇ ꯂꯩꯆꯤꯜ ꯃꯐꯣꯜ ꯀꯌꯥ ꯑꯃ ꯄꯥꯏꯔꯤꯕ ꯑꯗꯨꯁꯨ ꯎꯔꯕꯗ ꯍꯔꯥꯎꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯥꯎꯗꯨꯅ ꯃꯁꯥ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯗ꯭ꯔꯤꯕ ꯃꯈꯩ ꯎꯡꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯔ ꯃꯥꯜꯂꯦ ꯈꯨꯔꯨ ꯁꯧꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ, ꯑꯁꯨꯛ ꯐꯖꯕ ꯃꯄꯥꯜꯊꯣꯡꯒꯤ ꯁꯪꯁꯥꯔꯁꯦ, ꯁꯤꯗꯕꯨ ꯎꯒꯦ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯑꯩꯕꯨ ꯑꯗꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯃꯦ ꯍꯥꯏꯕ꯫ ꯁꯤꯗꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣꯕ? ꯑꯩꯒꯤ ꯏꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯁꯨꯃꯥꯏꯅ ꯋꯥꯔꯝꯂꯣꯏ, ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯋꯔꯒ ꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯂꯒ, ꯂꯥꯏ ꯅꯪꯁꯨ ꯐꯠꯃꯟꯗꯦ, ꯀꯔꯤꯒꯤ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯣꯕ? ꯇꯟꯖꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯏꯄꯥ ꯄꯥꯈꯠꯅ ꯐꯠ ꯑꯣꯟꯊꯣꯛꯂꯨꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯤꯅ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯉꯧꯔꯣꯛ ꯉꯧꯕ ꯊꯦꯕ ꯃꯆꯥ ꯑꯃꯈꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯒ, ꯑꯌꯥ, ꯊꯦꯕꯅꯤꯅꯦ, ꯀꯌꯥꯗ ꯃꯁꯥ ꯅꯥꯟꯅ ꯐꯖꯔꯤꯕꯅꯣ! ꯊꯦꯕ ꯑꯗꯨꯁꯨ ꯎꯃꯪꯗꯗ ꯂꯩꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯄꯥꯛꯅ ꯂꯣꯏꯅꯗꯕꯅ ꯃꯤ ꯀꯤꯒꯜꯂꯤ꯫ ꯂꯥꯏꯖꯕꯨ ꯎꯕꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯊꯦꯕ ꯑꯗꯨꯕꯨ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯥꯟꯅꯕ ꯂꯦꯞꯇꯦ, ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯂꯥꯎꯔꯤ ꯄꯣꯠꯅꯤ, ꯊꯦꯕ, ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯃꯤ, ꯑꯩꯕꯨ ꯀꯤꯒꯅꯣꯕ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ꯫ ꯊꯦꯕꯗꯨꯁꯨ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯪꯕ ꯎꯖꯥꯎ ꯑꯃꯒꯤ ꯑꯈꯨꯕ ꯃꯈꯨꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯃꯤꯠ ꯁꯤꯡꯈ꯭ꯔꯕ ꯂꯥꯏꯖꯅꯤ꯫ ꯃꯗꯨꯁꯨ ꯎꯍꯧꯔꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯀꯤꯗꯨꯅ ꯂꯣꯠꯆꯔꯤꯕ ꯊꯦꯕ ꯑꯗꯨꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯃꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯂꯣꯠꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ, ꯑꯩꯅ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ, ꯑꯩ ꯐꯠꯇꯕ ꯃꯤ ꯅꯠꯇꯤꯌꯦ, ꯅꯁꯛꯇꯣ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯝꯇ ꯄꯝꯒꯦꯕ, ꯌꯥꯝ ꯄꯝꯅꯤꯡ ꯇꯧꯕꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯕ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯐꯥꯒꯦ ꯇꯧꯏ꯫ ꯊꯦꯕ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯑꯆꯧꯕ ꯈꯣꯟꯖꯦꯜꯗ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ? ꯂꯥꯏꯖ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯎꯃꯪꯗꯒ ꯑꯣꯏꯕꯒ ꯅꯨꯄꯤ ꯃꯇꯣꯝꯇꯒ ꯑꯣꯏꯔꯦ ꯃꯁꯥ ꯑꯗꯨ ꯈꯪꯀꯤ ꯀꯤꯔꯛꯏ꯫ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯀꯤꯔꯞ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯆꯦꯟꯕ ꯍꯧꯋꯤ ꯂꯥꯏꯖꯗꯣ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯏꯉꯛ ꯉꯛꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯇꯥꯏꯕꯪ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯥ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯂꯒ, ꯂꯥꯏ ꯑꯣꯏꯔꯒꯕꯨ ꯅꯪ ꯎꯕꯗ ꯆꯦꯟꯈꯤꯗ꯭ꯔꯣ? ꯑꯉꯥꯎꯕꯔ ꯅꯪꯗꯤ? ꯅꯨꯄꯥꯗꯣ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯎꯕꯗ ꯆꯦꯜꯂꯤꯁꯤꯕꯨ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯦꯅ ꯎꯗꯕꯒꯤ ꯋꯥꯔꯣ? ꯂꯥꯏꯔꯦꯝꯕꯅꯤ ꯁꯤꯔꯥꯕ? ꯂꯥꯏꯖ ꯅꯨꯄꯥꯗꯨꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯒ, ꯑꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯨꯄꯤ ꯏꯇꯣꯝꯇꯒ ꯎꯃꯪꯒ ꯑꯣꯏꯕꯒ ꯏꯁꯥꯁꯦ ꯀꯤꯔꯛꯄꯒꯤ ꯁꯨꯝ ꯆꯦꯟꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯔꯒ ꯊꯦꯕ ꯑꯗꯨꯅ ꯂꯣꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ, ꯊꯦꯕ, ꯑꯩꯅꯦ ꯊꯣꯔꯛꯑꯣ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯊꯦꯕꯗꯨ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯋꯥꯏꯁꯤꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯖꯁꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯑꯌꯥ, ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯕ ꯑꯗꯨꯕꯨ ꯅꯥꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯇꯣꯛꯄꯒ ꯊꯦꯕ ꯑꯗꯨꯅ ꯀꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯊꯦꯕ,
ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯇꯧꯕꯗꯨꯗ ꯅꯪꯕꯨ ꯄꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯕꯒꯤꯅꯤ. ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯕꯗꯨ ꯇꯞꯅ ꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ. ꯂꯥꯏꯖꯁꯨ ꯍꯔꯥꯎꯅ ꯊꯦꯕ ꯑꯗꯨꯕꯨ ꯄꯥꯝꯕꯤꯔꯒ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ. ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯆꯨꯞꯄꯤ. ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ. ꯑꯃꯨꯛ ꯆꯦꯠꯅ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝꯅ ꯀꯣꯟꯁꯤꯟꯕꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯁꯨꯛꯇꯣꯛꯂꯒ, "ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯅꯪꯕꯣ? ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯕ ꯀꯥꯏꯗꯨ ꯎꯖꯗ꯭ꯔꯤꯕꯣ?" ꯂꯥꯏꯖ ꯁꯥꯎꯔꯥꯡ ꯅꯪꯅ ꯐꯤꯡꯅ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯑꯗꯨ ꯊꯃꯣꯏꯗ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ. "ꯍꯣꯏ, ꯎꯖꯗ꯭ꯔꯤ. ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ." ꯅꯨꯄꯥꯗꯨꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, "ꯀꯔꯤꯕ? ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯄꯨꯟꯁꯤꯒꯤ ꯃꯄꯥꯟꯒ ꯊꯣꯛꯇ꯭ꯔꯤꯕꯣ? ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯣ? ꯐꯪꯖꯗ ꯃꯇꯥꯒꯨꯝꯅ ꯑꯩꯅ ꯎꯏꯌꯦꯗꯤ ꯑꯣꯏꯔꯝꯗꯥꯏꯅꯦ." ꯂꯥꯏꯖ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯈꯣꯟꯖꯦꯜ ꯈꯤꯇꯛ ꯀꯜꯂꯞꯅ. "ꯍꯦꯔꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡꯕ ꯇꯝꯃꯨ. ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ. ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯗ꯭ꯔꯤꯕ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ." ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠꯀꯥꯗꯣ ꯂꯪꯈꯠꯂꯒ, "ꯑꯦ, ꯅꯪꯕꯨ ꯃꯖꯥꯏꯕꯦꯝꯃꯔꯣ? ꯅꯠꯇ꯭ꯔꯒ ꯂꯩꯃꯔꯦꯝꯕꯤꯔꯣ?" ꯂꯥꯏꯖ ꯁꯣꯔ ꯑꯗꯨ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯒ, "ꯑꯗꯨꯛ ꯍꯛꯅ ꯃꯤ ꯑꯃꯕꯨ ꯀꯔꯤ ꯑꯣꯏꯔꯤ ꯈꯪꯗꯅ ꯉꯥꯡꯕꯗꯨꯁꯨꯅꯦ, ꯉꯥꯡꯒꯅꯨꯗ. ꯇꯨꯡꯗ ꯅꯃꯥꯏꯗꯣ ꯁꯥꯊꯤꯅ ꯆꯣꯞꯄꯛꯀꯅꯤꯗ." ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯦꯝꯅꯅ, "ꯑꯗꯨꯕꯣꯕ ꯅꯪꯕꯨ ꯃꯖꯥꯏꯕꯦꯝꯃꯔꯕ?" "ꯅꯠꯇꯦ, ꯑꯗꯨ ꯑꯣꯏꯔꯁꯨ." ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯒ, "ꯑꯗꯨꯅꯤ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯦ. ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯈꯛ ꯕꯦꯕꯥꯔ ꯎꯠꯀꯗꯕꯅꯤ, ꯑꯇꯩꯗꯗꯤ ꯎꯠꯄ ꯌꯥꯗꯦ ꯍꯥꯏꯅ ꯏꯃꯥ ꯕꯕꯥꯅ ꯇꯝꯕꯤꯕ꯭ꯔꯣ ꯁꯣꯝꯕꯣ?" ꯅꯨꯄꯥꯗꯨꯅ ꯃꯈ꯭ꯋꯥꯡꯒ ꯑꯗꯨꯝ ꯃꯦꯠꯂꯒ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ. "ꯊꯝꯕꯤꯗꯦꯗ. ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯕꯦꯕꯥꯔ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯎꯠꯆꯩ. ꯇꯧꯕꯇꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯕꯦꯕꯥꯔꯗꯤ ꯄꯤꯖꯗꯦ ꯍꯥꯏꯇꯥꯔꯦ." ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯈꯨꯖꯜꯂꯞ ꯌꯦꯡꯂꯒ, "ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯅꯨꯄꯥ ꯅꯪ?" ꯅꯨꯄꯥ ꯑꯗꯨꯅ, "ꯏꯁ, ꯃꯤꯡꯒ ꯍꯪꯒꯠꯂꯛꯏꯁꯤꯕꯨ ꯑꯩꯒꯤ ꯐꯖꯕ ꯆꯤꯡꯂꯦꯝꯕ ꯃꯇꯧ ꯑꯁꯤꯗ ꯄꯥꯝꯕꯒ ꯐꯥꯎꯔꯛꯑꯕ꯭ꯔꯣ? ꯀꯤꯀꯣ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯨ. ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯟꯕꯤꯒꯅꯨ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯇꯥꯔꯦ." ꯂꯥꯏꯖ ꯊꯦꯕ ꯑꯗꯨꯕꯨ ꯅꯥꯟꯕꯤ ꯅꯥꯟꯕꯤꯔꯒ, "ꯍꯥꯏꯔꯛꯎꯅꯦ. ꯑꯩ ꯑꯗꯨꯝꯅꯅꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯗꯕ, ꯃꯤꯅꯝꯒꯗꯕ ꯂꯥꯏꯖ ꯅꯠꯇꯦ." ꯅꯨꯄꯥ ꯑꯗꯨꯅ, "ꯑꯣ, ꯁꯣꯝꯒꯤ ꯃꯤꯡ ꯂꯥꯏꯖ ꯀꯧꯕ ꯑꯣꯏꯔꯦ." ꯂꯥꯏꯖ ꯉꯛꯅ, "ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ?" "ꯀꯣꯛ ꯈꯔ ꯈꯔ ꯂꯩꯈꯠꯄ꯭ꯔꯣ ꯁꯣꯝꯕꯣ? ꯑꯗꯣꯝꯅ ꯍꯧꯖꯤꯛꯇ ꯂꯥꯏꯖꯗꯤ ꯃꯤꯅꯝꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯗꯅ ꯄꯟꯈ꯭ꯔꯤꯕ ꯑꯗꯨꯗꯤ." "ꯑꯩꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯒꯤ ꯃꯔꯝꯗꯒ ꯊꯤꯒꯠꯇꯣꯏꯕ?" ꯂꯥꯏꯖ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯇꯤꯟ ꯑꯃꯨꯛꯇꯪ ꯀꯨꯠ ꯌꯣꯠꯊꯔꯒ, "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯑꯣꯏꯗꯤ. ꯁꯨꯞꯅꯇꯒꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯤꯡꯗꯨꯇꯪꯗꯤ ꯍꯥꯏꯕꯤꯔꯛꯎꯗꯅ. ꯉꯁꯤ ꯊꯦꯡꯅꯕꯅꯤ. ꯇꯨꯡꯗꯁꯨ ꯃꯇꯥꯡ ꯆꯥꯔꯕꯗꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ. ꯑꯗꯨꯅ ꯈꯪꯖꯤꯟꯖꯍꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ." ꯅꯨꯄꯥꯗꯨꯅ ꯁꯛꯀ ꯌꯥꯝꯅ ꯀꯥꯛꯅ, "ꯍꯣꯏꯗ, ꯏꯅꯥꯈꯨꯟꯕꯤꯒꯤ ꯃꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯄꯥꯈꯪꯉꯩꯒꯤ ꯃꯤꯡ ꯈꯪꯅꯤꯡꯂꯒꯗꯕꯨ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏ?" ꯂꯥꯏꯖ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯨꯝꯕꯗꯤ ꯂꯦꯞꯇꯦ. "ꯍꯣꯏ ꯍꯣꯏ, ꯌꯥꯝꯅꯅꯦ ꯈꯪꯖꯅꯤꯡꯂꯕꯗꯣ. ꯃꯤꯡꯕꯨꯗꯤ ꯑꯩꯒꯤ ꯁꯛꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯗꯕꯅꯤ. ꯍꯥꯏꯗꯤ ꯁꯛꯅ ꯐꯖꯕ ꯌꯥꯝꯅ ꯊꯤꯅ ꯍꯦꯜꯂꯤꯕ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯂꯣꯏꯇꯣꯛꯈ꯭ꯔꯣꯅꯦ. ꯑꯗꯣ ꯑꯗꯥꯗꯣ ꯂꯣꯏꯇꯣꯛꯈ꯭ꯔꯣꯕ. ꯃꯤꯡꯗꯨꯇꯪ ꯍꯥꯏꯔꯛꯑꯣ." "ꯈꯣꯏꯔꯥꯕ ꯀꯧꯏ." ꯂꯥꯏꯖ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, "ꯀꯔꯤ? ꯈꯣꯏꯔꯥꯕ ꯀꯥꯏꯅ? ꯌꯥꯝ ꯄꯛꯇꯤꯌꯦ, ꯌꯥꯝ ꯆꯥꯟꯅꯗꯦ. ꯑꯝꯇ ꯁꯤꯟꯇꯣꯛꯑꯣ ꯍꯥꯏꯌꯨ ꯅꯣꯏ ꯏꯃꯥꯗ." "ꯑꯦ, ꯃꯤꯒꯤ ꯃꯤꯡꯁꯤꯕꯨ ꯄꯛꯇꯦꯅ ꯍꯦꯛꯇ ꯁꯤꯟꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯥꯏꯁꯦ? ꯄꯛꯇ꯭ꯔꯁꯨ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯤꯡ ꯃꯒꯨꯟ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯈꯪꯉꯕ." "ꯃꯒꯨꯟ ꯂꯩꯖꯔꯕꯁꯨ ꯄꯛꯇꯤ ꯁꯨꯛꯄꯛ ꯄꯛꯇꯦ. ꯌꯥꯝ ꯆꯥꯟꯅꯗꯦ ꯋꯥꯅꯤ." "ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯤ? ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯤ? ꯅꯍꯥꯟ ꯃꯈꯩ ꯎꯗꯦ. ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯑꯣꯏꯔꯕꯣ?" ꯂꯥꯏꯖ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯃꯊꯃꯣꯏꯗ ꯁꯣꯟꯖꯩ. "ꯃꯁꯤꯕꯨ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯀꯥꯛꯂꯤꯕ. ꯑꯩꯁꯦ ꯀꯅꯥꯅꯣ ꯁꯤ ꯃꯥꯅ ꯈꯪꯗꯗꯅ ꯇꯧꯔꯤꯅꯦꯕ." "ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯇꯥꯛꯅꯤꯡꯗ꯭ꯔꯤꯔꯣ?" "ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯗꯅ ꯃꯃꯜ ꯀꯥꯍꯟꯗꯣꯏꯕ? ꯑꯩꯁꯦ ꯃꯄꯥꯜ ꯄꯥꯛꯅ ꯊꯣꯛꯇꯦ. ꯁꯨꯛꯊꯣꯛꯄꯨ ꯊꯣꯛꯇꯦ ꯍꯥꯏꯕ ꯌꯥꯏ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯗꯤ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯣ ꯁꯣꯝꯁꯨ ꯀꯅꯥꯅꯣ ꯑꯝꯇ ꯈꯪꯖꯒꯦꯗꯅ. ꯁꯛ ꯌꯥꯝ ꯀꯥꯛꯏꯁꯤꯕꯣ." "ꯑꯩꯕꯨ ꯀꯥꯏꯗ ꯁꯛ ꯀꯥꯛꯑꯒꯦꯅꯦ? ꯑꯩꯅ ꯑꯐ ꯋꯥꯔꯤꯡ ꯁꯥꯕ ꯃꯤꯑꯣꯏ ꯑꯣꯏꯇꯥꯔꯗꯤ
Nang nupini adusu umang asida natomta oiriba. Hoine hoine nang yamna phaba mibudi oiramba yaini. Aina khangdreda ado. Lebak asigi khwaidigi senjau paiba maming chatnariba moirangthem ipohal haibado aikhoi pabongni. Laija mamit adu lauthoklaga khanginu kem pakhatkanu. Mitmang sida senjau paiba nupa amagi machaga thengnaba phangne kaido. Nang noi lekaigi mioi singda sarasan khaita mudoini ko ai khangjare noi nupi gi haunabi oiribani. Ibungo nangse nasa thagatba amadi tasengna kachin koya hek yaurida ko. Nangna khalise paisa pairi yamna nairi sineba. Aidi nang atay kai achawa sangmiga oiribai ningi. Aduga nangdi noi baba mamagi senjau paibagi mingda achaw asang anaiba saba kanggu oiraga leirami. Namaido ikaidro migi maralna awangba mi saridubo. Ima ipagi maralna piktan kai leiragabu macha naitum popa ibu karigi thabak suduna sel tanjarunege. Thampham jule Laija odore matagum namata utlaga. Yam paktre bungo. Aigi oinadine adugumba miyoido sukhaye hainadre. Aigi wakhalse chanade haitare. Ipane sel khana yamna paijasanu. Aine isa mi ama oinanaba hotnajage khanba mi gi maralna nungai thokpa miyoi singse aidi sukhaye hainade. Khoiraba karimnana nanga aiga kari mari thoknage haise. Nanga aiga bunushinaba aise nangi na puroi baga oidoribraba nangna aigi wakhal chanadre ai hainadrega haidubo. Laija saurang aidi aigi oiba moto sum phongtokpa khangedana yam henjina su khalunada kai kanaba is nangbu ipuroiba oiba kaina ha hayo ore. Khoiraba mamit ka do langkhalaglaga oi ibema wakhal henjina khalise aina tene nupi nangni ne. Ase haiduna angang machadawna anido machinna do awaya khumtawnarei. Laija khonjel haurapna laukhalaglaga as yare se pungtok to ase aina adum aranbada tabirage nupa ama oiraga chindi aingonagi hene kalline ha. Khoiraba nokfet tawraga sakayamna kaknapa khumpirei. Adubudi mine henjinba yadaba oibinu. Mine henjinba yade haidunasu nangna laladi lale haifam thokdro. Nangna lalasu landena adum khumdoriraba. Hera adugumba misakto oinadi urakkanuda ngasi phawbada aranba macha amata mingonda tawroktriba misak aina laladi lale haigani. Adubu aina landaba mafamdadi mina fana thangna yalaklabasu lale sungai hairoidaba misak amani. O hairisinadi somse lingjel yamna kallisinine ko. Hoi adumna thajabidrabasu kaisu kaide. Adubu aigi lebakta lakpiraga khoiraba kanano haibada karamba misakno haibada miyamgi wahai aduda adum khangani. Laija nokfet tawraga maming leiraba mina masak khangnaraba miyoinine ko. As Laija ase kayada laibak phakrabana asuk yamna mamal yamba miyoiga ngasidi mathong maram khangdana umang asida hekta thengna halida. Era nangido aibu usitaba ama yawba malda aibu sidarira natraga thagatpirira amadi soidre. Farese chinkhum waikhumnaba toase angang machagi mawongdo ado thebasiga adomga matau karamna khangnarino. Aidi sanga singse yamna nungsise adubu aigadi anambana punse yade kiduna hekta loina chenaki. Aigasu moiga naknanaba khara amta sinbiyoba. Khoiraba nokfet tawraga thebaduda yenglaga aidi theba khakta nati umang asida lairiba sa ucheksing anambaga loina khangnai. Kaino adudi nang umang asida chawrakpa umangi ningthau kaiduraba. Khoiraba makhanawdu semlaga hera umangi ningthau kai adumakti nati aise piklingaidagi sanga singse yamna luna tawjaba haitare. Yumda makal makha kayagi sa singlai aduga umang asisu toina aina pothaba lakchaba piklingaidagi hauna mafamse aigi oinadi anisuba yum oidoini. O yamna haisingba pakhangni ko nangse adudi aidi haisingena akhang hai sajakibasu leijadebo. Laija khoiraba bu khongdagina ton phawba yenglaga
ꯁꯣꯝꯕꯨ ꯆꯍꯤ ꯀꯌꯥꯝ ꯁꯨꯖꯔꯒꯦ? ꯋꯥꯍꯪꯁꯤꯗꯤ ꯅꯪꯁꯦ ꯆꯍꯤ ꯌꯥꯝ ꯂꯤꯔꯕ ꯃꯤꯒ ꯃꯥꯜꯂꯤ꯫ ꯍꯣꯏ, ꯈꯔ ꯑꯗꯨꯝ ꯂꯤꯔꯦꯅ ꯍꯥꯏꯇꯥꯔꯦ꯫ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯑꯗꯨꯃꯥꯏꯅ ꯋꯥꯁꯨ ꯉꯥꯡꯉꯗꯤꯅꯦ ꯅꯨꯄꯥ ꯐꯪꯉꯣꯏꯕꯣ꯫ ꯍꯣꯏ, ꯈꯔ ꯅꯨꯄꯤ ꯆꯪꯕꯗꯤ ꯐꯪꯒꯗ꯭ꯔꯥ? ꯑꯗꯨ ꯅꯠꯇꯅ ꯅꯨꯄꯥ ꯊꯣꯛꯄ ꯑꯩꯈꯣꯏꯒꯨꯝꯕꯗꯤ ꯀꯣꯛꯇꯥ ꯆꯦꯟꯕ ꯃꯤ ꯑꯣꯏꯔꯒꯗꯤꯅꯦ ꯅꯪ ꯁꯨꯡꯄꯥꯝ ꯄꯥꯝꯃꯣꯏ꯫ ꯁꯛ ꯌꯥꯝꯅ ꯇꯥꯈꯠꯂꯦꯕ, ꯍꯦꯛꯇꯅꯦ ꯗꯝ ꯗꯝ ꯐꯨꯅꯤꯡꯗꯧ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯆꯝꯅ ꯉꯥꯡꯉꯤꯁꯤꯕꯨ ꯁꯛ ꯇꯥꯈꯠꯂꯦ ꯍꯥꯏꯔꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯀꯃꯥꯏ ꯉꯥꯡꯉꯨ ꯍꯥꯏꯅꯣ ꯑꯗꯨꯗꯤ? ꯂꯩꯗꯅ ꯈꯔ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯉꯥꯡꯕ ꯀꯥꯗꯣ, ꯅꯪꯒꯤꯗꯨꯗꯤꯅꯦ ꯁꯛ ꯌꯥꯝ ꯇꯥꯈꯠꯄ ꯃꯤꯅ ꯉꯥꯡꯕ ꯃꯥꯜꯂꯤ꯫ ꯍꯦꯔꯥ, ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯁꯛ ꯃꯑꯣꯡꯗꯤ ꯋꯥꯍꯩꯗ ꯈꯛ ꯕꯤꯆꯥꯔ ꯇꯧꯕꯁꯨ ꯂꯥꯟꯒꯅꯤꯗ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯋꯥꯍꯩꯗ ꯍꯥꯏꯖꯕ, ꯀꯝꯗꯧꯅ ꯉꯥꯡꯒꯅꯤ ꯍꯩꯇꯕ ꯁꯨꯝ ꯇꯧꯖꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ? ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ? ꯋꯥꯍꯩꯅ ꯈꯣꯏꯍꯤ ꯇꯩ, ꯊꯃꯣꯏꯗꯅ ꯍꯨ ꯐꯨꯝꯕꯤ ꯑꯣꯏꯔꯝꯂꯕꯗꯤ? ꯅꯠꯇꯦ, ꯁꯣꯝꯁꯤꯕꯨ ꯂꯩꯁꯤ ꯂꯩꯊꯣꯟ ꯍꯩꯕꯤ, ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯕꯤ ꯊꯦꯡꯅꯔꯕꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯩ, ꯃꯕꯨꯛ ꯐꯔꯝꯒꯅꯤ ꯀꯥꯏꯅ ꯀꯩꯅꯥ ꯑꯣꯏꯕꯤꯒꯦꯒ ꯍꯥꯏꯗꯧ ꯃꯥꯜꯂꯤꯀꯣ? ꯈꯣꯏꯔꯥꯕ ꯂꯥꯏꯖꯒꯤ ꯋꯥꯍꯩ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯤ ꯅꯣꯝꯂꯤ ꯇꯧꯔꯒ, ꯍꯣꯏ, ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ, ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯑꯗꯨꯗ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯂꯤꯔꯤ ꯈꯣꯏꯔꯤꯔꯒ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤꯗꯅ, ꯑꯗꯨꯒꯤ ꯋꯥꯅꯤ꯫ ꯍꯣ, ꯑꯩꯗꯤꯅꯦ ꯃꯤꯅ ꯅꯨꯡꯁꯤꯔꯛꯅꯅꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯅꯕ ꯇꯥꯠ ꯃꯣꯏꯊꯦꯝꯒ ꯇꯧꯔꯒ ꯊꯦꯝꯕꯗꯣ ꯍꯩꯅꯖꯗꯦ꯫ ꯅꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯀꯜꯂꯤ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯒꯗꯕ ꯃꯥꯜꯂꯤ, ꯁꯦꯟꯅꯕꯁꯨ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯕꯣ꯫ ꯋꯥꯕꯒꯤ ꯋꯥꯗꯤ ꯋꯥꯈ꯭ꯔꯕꯅꯤꯗ꯫ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯆꯥꯐꯝ ꯈꯪꯄꯣꯠꯇꯦ ꯑꯩ ꯁꯦꯟꯅꯕꯗ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯅ ꯂꯩꯔꯤ ꯇꯥꯛꯆꯔꯤꯕꯅꯤꯅ ꯍꯥ? ꯌꯥꯝꯅ ꯂꯦꯝꯃꯦꯕ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯁꯦ ꯌꯨꯝꯗꯒꯤꯒ ꯂꯣꯟꯅ ꯊꯣꯔꯛꯑꯝꯗꯧ ꯃꯥꯜꯂꯤ꯫ ꯂꯥꯏꯖ ꯅꯣꯛꯂꯒ, ꯅꯀꯣꯛꯇꯣ ꯑꯗꯨꯝ ꯂꯤꯡꯕꯖꯥꯠꯅꯤ ꯅꯪꯁꯦ, ꯍꯨꯔꯥꯜꯂꯒ ꯊꯣꯔꯛꯇ꯭ꯔꯗꯤ ꯀꯣꯏꯕ ꯐꯪꯒꯗ꯭ꯔꯕ? ꯇꯣ ꯃꯥꯜꯂꯦꯕ, ꯑꯩꯗꯤ ꯃꯤꯁꯦ ꯎꯕꯗ ꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕꯅꯦꯕ, ꯈꯪꯕ ꯉꯝꯃꯦꯕ꯫ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯛꯑꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯦꯕꯗꯨ ꯂꯥꯏꯖꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯖ ꯈꯥꯝꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯈꯣꯏꯔꯥꯕꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯥꯝꯂꯒ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ, ꯌꯦꯠꯄꯤꯔꯨꯔꯅꯨ꯫ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯈꯣꯏꯔꯥꯕꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯤꯕꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫ ꯈꯣꯏꯔꯥꯕꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯠ ꯊꯥꯗꯣꯛꯏ꯫ ꯂꯥꯏꯖ ꯃꯤꯠ ꯑꯗꯨ ꯐꯥꯇꯛ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯗꯨ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯂꯒ ꯇꯩꯊꯣꯛꯏ꯫ ꯈꯣꯏꯔꯥꯕ ꯃꯇꯧꯗꯨꯗ ꯆꯤꯟ ꯅꯥꯝꯃ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯀꯟꯊꯣꯛꯂꯒ, ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯀꯅꯥꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯛꯇ꯭ꯔꯤꯕ ꯄꯥꯈꯪꯅꯤꯍꯦ꯫ ꯍꯣꯏ, ꯁꯨꯞꯅꯇꯒꯤ ꯏꯃꯥꯒꯤ ꯈꯨꯗꯥꯡꯕꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯄꯥꯏꯀꯣ, ꯉꯁꯤꯁꯨ ꯁꯣꯏꯕꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯁꯥꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯈ꯭ꯔꯦ꯫ ꯄꯥꯞ ꯑꯃꯗꯤ ꯂꯪꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤꯉꯩꯗ ꯑꯩꯕꯨ ꯅꯨꯄꯤ ꯆꯣꯞꯄ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯟꯍꯜꯂꯦ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯅ꯫ ꯑꯩꯒꯤ ꯏꯇꯧꯅ ꯀꯩꯗꯧꯔꯕ? ꯑꯩꯕꯨ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯤꯒꯤ ꯃꯑꯣꯡꯗ ꯈꯨꯠꯀꯗꯣ ꯀꯟꯊꯣꯛꯇꯅ, ꯑꯗꯨꯗꯤ ꯅꯪꯁꯨ ꯇꯧꯔꯤꯗꯨꯗꯤ꯫ ꯅꯪꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯄ, ꯑꯗꯒꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ꯫ ꯑꯩꯗꯤ ꯅꯪꯕꯨ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯈꯤꯗꯦꯅ, ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯈꯟꯖꯔꯒ꯫ ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯣꯏꯈꯤꯗ꯭ꯔꯤ꯫ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯐꯪꯖꯔꯤꯁꯦ, ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ 100 ꯁꯥꯠꯂꯕꯅꯤ꯫ ꯑꯁ, ꯅꯠꯇꯦ ꯅꯪꯕꯨ ꯀꯌꯥꯝ ꯆꯥꯎꯕ ꯃꯤ ꯑꯣꯏꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯡꯖꯅ ꯉꯥꯡꯉꯤꯅꯣꯕ? ꯏꯕꯦꯝꯃ, ꯅꯪꯅꯒ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯩꯃꯔꯦꯝꯕꯤ ꯅꯠꯇ꯭ꯔꯒ ꯃꯖꯥ ꯏꯕꯦꯝꯃꯒ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯇꯣꯛꯂꯗꯕꯅꯤ꯫ ꯅꯪꯒꯤ ꯒꯞ-ꯁꯞ ꯈꯨꯇꯧ ꯑꯗꯨꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯣ ꯐꯖꯅ ꯑꯣꯟꯅꯅꯤꯕꯣ꯫ ꯃꯔꯨ ꯑꯣꯏꯅ ꯑꯩꯗꯤꯅꯦ ꯃꯤꯠ ꯌꯥꯝꯅ ꯅꯥꯗꯧ ꯃꯥꯜꯂꯤ꯫ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯩꯗꯤ ꯑꯩꯒꯤ ꯑꯆꯥꯟꯕ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩꯁꯤꯗ꯫ ꯀꯅꯥꯕꯣ? ꯅꯪꯕꯨ? ꯈꯣꯏꯔꯥꯕ ꯑꯣꯗꯣꯔꯦ ꯃꯇꯥꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯒ, ꯍꯣꯏ ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯕꯨ ꯑꯣꯏꯁꯅꯨ, ꯁꯦꯜ ꯁꯅꯥ ꯂꯨꯄꯥ 100ꯗ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯁꯨꯛꯑꯣꯏ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯅꯪꯒꯤ ꯅꯊꯋꯥꯏ ꯑꯗꯣ ꯏꯅꯤꯡꯊꯧꯗ ꯀꯠꯄ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕ ꯍꯥꯏꯅ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯜꯂꯣ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯈꯣꯏꯔꯥꯕ ꯑꯅꯤꯔꯛ ꯁꯨꯕ ꯈꯟꯊꯕ ꯇꯧꯗꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ, ꯊꯋꯥꯏ ꯀꯠꯂꯕꯁꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ꯫
ꯋꯥꯉꯥꯡꯗꯗꯤ ꯅꯔꯤꯜ ꯐꯖꯅ ꯈꯥꯏ ꯍꯥꯏꯕ ꯈꯪꯉꯤ ꯅꯪꯁꯦ, ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯈꯪꯗꯦꯀꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ, "ꯍꯣ ꯏꯇꯥꯎ ꯈꯣꯏꯔꯥꯕ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯕꯁꯨ ꯂꯥꯎꯔꯒ, "ꯂꯥꯛꯑꯒꯦ ꯏꯇꯥꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯆꯞ ꯂꯦꯞꯂꯒ ꯂꯥꯏꯖꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ, "ꯅꯪꯅ ꯃꯄꯥꯟꯊꯣꯡꯒꯤ ꯐꯖꯕ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯕꯗꯤ ꯑꯩ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯕꯤꯒꯦ, ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯦꯡꯅꯁꯤ." ꯂꯥꯏꯖ ꯄꯩꯊꯣꯛꯂꯒ, "ꯏꯁ, ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯂꯝ ꯀꯣꯏꯅꯤꯡꯉꯒ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯏꯕ, ꯆꯠꯃꯤꯟꯅꯗꯣꯏꯕ, ꯑꯩꯗꯤ ꯀꯩꯝ ꯍꯩꯇꯕꯩ ꯃꯑꯣꯡꯗ." "ꯏꯕꯦꯝꯃ, ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯅꯥꯄꯜꯗꯣ ꯋꯥꯡꯕꯅꯤ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯀꯣ, ꯈꯔꯁꯨ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ, "ꯌꯥꯝꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ ꯆꯕꯨꯟ ꯆꯕꯨꯟ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯦꯛ ꯍꯧꯕꯒ ꯁꯥ ꯀꯩꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫ ꯂꯥꯏꯖ ꯃꯇꯧ ꯑꯗꯨꯗ ꯀꯤꯗꯨꯅ ꯆꯞ ꯂꯦꯞꯂꯒ, "ꯁꯤꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯁꯨ ꯑꯩ ꯏꯇꯣꯝꯇ ꯁꯤꯔꯅꯤ, ꯆꯠꯍꯧꯕꯅ ꯐꯔꯅꯤ. ꯑꯗꯣ ꯃꯐꯝꯁꯦ ꯐꯗꯤ ꯐꯖꯈ꯭ꯔꯦꯗ, ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯕꯅꯤꯗ ꯑꯩꯁꯦ, ꯑꯗꯨꯕꯨ ꯐꯪꯉꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯃꯔꯦꯟꯕꯤ ꯏꯕꯦꯝꯍꯜ ꯑꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ, "ꯀꯝꯗꯧꯅꯤꯗ, ꯍꯧꯖꯤꯛꯄꯨ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯤ, ꯐꯪꯕ ꯀꯧꯕꯁꯨ ꯂꯩꯇꯦ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯗ." ꯅꯤꯡꯊꯧ ꯄꯥꯃꯦꯁꯣꯔꯅ ꯁꯧꯔꯥꯡꯅꯅ, "ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦꯍꯦ, ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅꯤꯅ ꯊꯤꯡꯕ ꯈꯝꯕ ꯌꯥꯔꯔꯣꯏ, ꯃꯉꯥꯎꯗꯤ ꯈꯔ ꯊꯤꯔꯅꯤ, ꯂꯨꯅ ꯆꯥꯅ ꯇꯧꯕ ꯍꯦꯟꯃꯟꯈ꯭ꯔꯦ." "ꯃꯄꯥ, ꯅꯪꯁꯨ ꯅꯆꯥ ꯉꯥꯎꯕꯗ ꯁꯧꯒꯠꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯀꯥꯟꯁꯤꯗ ꯊꯧꯁꯥꯗꯅ, ꯅꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ ꯅꯪꯁꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯍꯜꯗꯨ ꯁꯥꯎꯔꯒ ꯀꯥꯖꯥꯎ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯏꯕꯣꯝꯆꯥꯅ, "ꯏꯅꯤꯡꯊꯧ, ꯂꯩꯃꯔꯦꯝꯕꯤꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤꯕꯅꯤ, ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯇꯪꯉꯨ ꯍꯥꯏꯕ ꯌꯥꯗꯦ." ꯅꯤꯡꯊꯧ ꯄꯥꯃꯦꯁꯣꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, "ꯈꯪꯗ꯭ꯔꯦꯗ, ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ, ꯏꯆꯥ ꯑꯉꯥꯎꯕꯤ ꯑꯗꯨꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯃꯃꯥ ꯅꯤꯡꯉꯥꯏ ꯀꯟꯕꯤꯕꯨ ꯊꯦꯝꯒꯗ꯭ꯔꯥ, ꯀꯣꯛꯁꯦ ꯆꯥꯏ." ꯏꯕꯣꯝꯆꯥ ꯍꯥꯏꯐꯦꯠ ꯅꯣꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯠꯂꯒ, "ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯋꯥꯈꯜ ꯋꯥꯕꯤꯔꯨꯅꯨꯗ, ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤꯅꯤ, ꯃꯤꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ, ꯊꯧꯅꯥ ꯂꯩꯕꯤ ꯑꯁꯦꯡꯕ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤꯅꯤ, ꯃꯖꯥ ꯏꯕꯦꯝꯃꯅꯤ." "ꯃꯥꯕꯨ ꯊꯤꯕ ꯆꯠꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯜꯂꯛꯂꯕ꯭ꯔꯥ?" "ꯍꯜꯂꯛꯇ꯭ꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯀꯨꯞꯄ ꯄꯥꯎ ꯑꯗꯨꯗꯕꯨꯗꯤ ꯃꯈꯣꯏ ꯊꯤꯕ ꯀꯟꯅ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯅ ꯆꯤꯊꯤꯗ ꯌꯥꯎꯔꯛꯏ." ꯄꯥꯃꯦꯁꯣꯔ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ, "ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯣ ꯈꯨꯗꯛ ꯑꯁꯤꯗ ꯀꯧꯔꯒ ꯑꯋꯥꯕꯗꯨ ꯀꯣꯛꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧ꯫ ꯏꯕꯣꯝꯆꯥ, ꯑꯩꯍꯥꯛ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯦ, ꯉꯥꯏꯍꯥꯛꯇ ꯂꯩꯀꯣꯜꯗ ꯊꯣꯛꯈꯤꯒꯦ, ꯋꯥꯈꯜꯁꯦ ꯍꯥꯡꯍꯜꯂꯨꯗ꯭ꯔꯕꯗꯤ ꯐꯒꯅꯤ ꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯃꯦꯁꯣꯔꯁꯨ ꯃꯐꯤ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯌꯥꯟꯁꯤꯜꯂꯒ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗ ꯂꯥꯏꯖꯅ ꯃꯥꯡ ꯊꯥꯗꯨꯅ ꯁꯒꯣꯜ ꯊꯧꯔꯛꯂꯒ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯅ ꯃꯅꯥꯏ ꯃꯌꯥꯝ ꯑꯃ ꯏꯟꯅꯔꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯇꯣꯔꯛꯏ꯫ ꯂꯥꯏꯖ ꯁꯒꯣꯜ ꯑꯗꯨ ꯊꯧꯕ ꯂꯦꯞꯂꯒ ꯅꯤꯡꯊꯤꯖꯅ ꯄꯨꯟꯗꯨꯅ ꯊꯅꯝꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯪꯒꯦ ꯇꯧꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯄꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯅ, "ꯍꯜꯂꯛꯂꯦꯗꯅ ꯏꯆꯥ ꯍꯨꯔꯥꯟꯕꯤꯕꯣ." ꯂꯥꯏꯖ ꯃꯔꯩꯗꯨ ꯆꯤꯛꯁꯤꯜꯂꯒ ꯑꯁ ꯍꯥꯏꯗꯨꯅ ꯆꯞ ꯂꯦꯞꯂꯒ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯥꯕꯨꯡꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯆꯣ, ꯏꯆꯥꯗꯤ ꯋꯥꯔꯝꯃꯅꯤ, ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯃꯥ ꯑꯗꯨꯁꯨ ꯉꯁꯤꯗꯤꯅꯦ ꯀꯔꯤꯝꯇ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ, ꯅꯃꯥꯗꯣ ꯅꯪꯅ ꯊꯦꯝꯂꯨꯗ꯭ꯔꯕꯗꯤ ꯂꯩꯅꯥ ꯑꯣꯏꯕ ꯇꯥꯔꯦ. ꯏꯄꯥꯒꯤ ꯕꯥꯁꯟꯗꯤ ꯅꯪ ꯍꯧꯖꯤꯛ ꯇꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯃꯗꯤ ꯍꯥꯏꯔꯛꯀꯗꯕ ꯋꯥꯍꯩ ꯑꯗꯣ ꯈꯪꯂꯝꯂꯕꯅꯤ. ꯑꯗꯨꯅꯅꯦ ꯏꯄꯥꯗꯤ ꯋꯥ ꯉꯥꯡꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯦꯁꯣꯔ ꯑꯗꯨ ꯈꯤꯇꯪ ꯋꯥꯔꯧꯕ ꯁꯛꯐꯝ ꯎꯠꯂꯝꯂꯒ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯍꯜ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯒ, "ꯀꯗꯥꯏ, ꯏꯆꯥ ꯍꯜꯂꯛꯏꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, "ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯌꯥꯝ ꯋꯥꯈꯜ ꯋꯥꯏ ꯈꯪꯗꯕ꯭ꯔꯥ ꯏꯆꯥꯊꯣꯏ? ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯒꯅꯨꯀꯣ, ꯏꯃꯥ ꯂꯩꯐꯝ ꯈꯪꯗꯦ." ꯃꯃꯥꯅ ꯋꯥꯖꯕ ꯃꯇꯧ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯄꯥꯈꯠꯆꯕ ꯁꯛꯐꯝ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯖꯩ ꯈꯜꯂꯨꯕꯗ
ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯞ ꯑꯣꯏꯅ ꯎꯔꯛꯂꯦ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯑꯃꯗꯤ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝ ꯌꯦꯡꯅꯤꯡꯂꯨꯕꯅ ꯀꯔꯤꯅꯣ ꯑꯐꯕꯇ ꯈꯟꯊꯔꯨꯗꯅ ꯀꯅꯥꯁꯨ ꯇꯥꯛꯂꯝꯗꯅ ꯍꯨꯔꯥꯟꯗꯨꯅ ꯆꯠꯂꯨꯔꯦ꯫ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ꯫ ꯏꯆꯥꯗꯤ ꯀꯩꯝꯇ ꯁꯣꯛꯇꯦꯀꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯒꯦꯕ? ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯅꯪꯅ ꯇꯁꯦꯡꯅꯃꯛ ꯀꯣꯏꯅꯤꯡ ꯂꯥꯡꯅꯤꯡꯕ ꯊꯣꯛꯂꯕꯁꯨ ꯅꯅꯥꯏ ꯅꯁꯦꯟ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯥꯒꯅꯤ꯫ ꯀꯔꯤꯒꯤ ꯏꯃꯥ ꯍꯣꯏꯗ ꯀꯔꯤꯝꯇꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯂꯤꯕꯅꯤ? ꯏꯃꯥ ꯋꯥꯈꯜ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯒꯦ ꯏꯃꯥ꯫ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ, ꯀꯩꯝꯇ ꯑꯁꯣꯛ ꯑꯄꯟ ꯂꯩꯇꯦ꯫ ꯏꯕꯦꯝꯍꯜ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯒ, ꯂꯥꯛꯑꯣ, ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦ, ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯄꯥꯃꯦꯁꯣꯔꯗꯣ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯃꯥꯒꯤ ꯀꯥꯖꯥꯎ ꯑꯗꯨꯒꯤ ꯆꯥꯎꯈ꯭ꯔꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯂꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯪꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯄꯥꯕꯨꯡ, ꯑꯩ ꯂꯥꯜꯂꯦ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯌꯥꯔꯦ, ꯏꯄꯥ ꯀꯔꯤꯁꯨ ꯁꯥꯎꯗ꯭ꯔꯦ꯫ ꯁꯥꯎꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩ ꯎꯕꯗ ꯎꯁꯤꯟꯅꯗ꯭ꯔꯤꯕ? ꯀꯔꯤꯒꯤ ꯋꯥꯔꯤ ꯁꯥꯔꯛꯇ꯭ꯔꯤꯕ? ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯄꯥꯕꯨꯡ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯄꯥꯃꯦꯁꯣꯔ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ, ꯏꯄꯥꯅꯅꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯀꯤꯖꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯖꯕꯒꯤ ꯋꯥꯔꯧꯕꯅꯤ꯫ ꯍꯣꯏꯕ, ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏꯒꯦꯕ, ꯑꯩ ꯂꯥꯜꯂꯦꯕ꯫ ꯄꯥꯃꯦꯁꯣꯔ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯅꯣꯛꯂꯒ, ꯁꯥꯎꯗ꯭ꯔꯦ, ꯏꯆꯥꯊꯣꯏ ꯅꯪꯕꯨ ꯏꯄꯥ ꯁꯥꯎꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯅꯦꯕ, ꯑꯩꯉꯣꯟꯗ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯂꯣꯏ ꯈꯪꯉꯦꯕ꯫ ꯆꯣ, ꯃꯇꯝꯁꯨ ꯊꯦꯡꯂꯦ, ꯇꯨꯝꯅꯅꯕ ꯇꯧꯔꯨ꯫ ꯏꯄꯥꯁꯨꯅꯦ ꯊꯦꯡꯉꯦ, ꯍꯌꯦꯡꯁꯨ ꯂꯝ ꯆꯠꯊꯣꯛꯀꯗꯕꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯅꯨꯕꯤ ꯂꯩꯔꯥꯡꯒꯤ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯑꯃꯨꯛ ꯊꯤꯜꯂꯦ꯫ ꯂꯩꯔꯥꯡꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯂꯥꯏꯖ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯉꯛꯅ, ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯃꯆꯥ ꯏꯕꯦꯝꯃ? ꯂꯥꯏꯖ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯀꯥ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯀꯣꯏ ꯀꯣꯏꯗꯅ ꯂꯩꯔꯥꯡꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯅꯤꯔꯛ ꯁꯨꯅ ꯈꯟꯊꯕ ꯇꯧꯗ ꯂꯣꯡꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯥꯡ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯔꯒ, ꯃꯆꯥ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯤꯒꯅꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯎꯈ꯭ꯔꯕꯗꯤ ꯏꯖꯠ ꯇꯥꯒꯅꯤ, ꯇꯧꯍꯩꯗꯦ꯫ ꯑꯩꯅ ꯑꯗꯨ ꯍꯥꯏꯒꯅꯨ, ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯑꯗꯨ ꯑꯗꯥ ꯇꯧꯔꯛꯀꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯌꯥꯔꯕꯗꯤ ꯌꯥꯔꯕꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯑꯆꯥꯟꯕ ꯏꯅꯥꯏ ꯈꯛꯇ ꯅꯠꯇꯤꯌꯦ, ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯗ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯕꯨ ꯍꯧꯒꯠꯄꯤꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯏꯟꯁꯤꯟꯗꯨꯅ ꯐꯝꯊꯍꯜꯂꯒ, ꯋꯥꯔꯤ ꯂꯤꯗꯧꯕ ꯂꯩ, ꯑꯩꯗꯤ ꯅꯪ ꯅꯠꯇꯅ ꯇꯝꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯔꯥꯡꯁꯨ ꯇꯥꯅꯤꯡꯅ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯉꯁꯥꯏ ꯍꯨꯔꯥꯟꯗꯨꯅ ꯊꯣꯛꯂꯨꯕꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯔꯣ? ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯇꯥꯛꯂꯝꯗ ꯀꯝꯗꯧꯅ ꯍꯨꯔꯥꯟꯗꯨꯅ ꯆꯠꯄꯅꯣ? ꯑꯩꯗꯤ ꯏꯁꯥꯁꯦ ꯊꯛ ꯍꯦꯛ ꯅꯤꯛꯄ ꯃꯈꯩ ꯄꯥꯈꯠꯂꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯪꯅ ꯄꯥꯕꯨꯡꯗ ꯇꯝꯈꯤꯒꯗꯕꯗꯣ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯕ, ꯑꯗꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯅ ꯍꯨꯔꯥꯟꯗꯨꯅ ꯊꯣꯛꯂꯨꯔꯦ꯫ ꯑꯗꯣ ꯀꯗꯥꯏꯗ ꯌꯧꯔꯨꯔꯒꯦꯕ? ꯑꯩꯒꯤ ꯁꯒꯣꯜ ꯑꯉꯥꯡꯕꯤꯗꯨ ꯄꯨꯔꯒ ꯑꯩꯅ ꯊꯣꯛꯄ ꯄꯪꯆꯠꯇ ꯆꯠꯂꯤ꯫ ꯃꯤꯅ ꯑꯩꯁꯦ ꯃꯖꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯅꯕ꯫ ꯑꯩꯒꯤ ꯁꯝꯁꯤꯅꯁꯨꯅꯦ ꯁꯛꯁꯦ ꯈꯨꯝꯅꯤ ꯇꯧꯔꯦ, ꯐꯤꯖꯣꯜꯁꯨ ꯈꯤꯇꯪ ꯃꯣꯠꯂꯤ ꯁꯦꯠꯂꯒ ꯊꯣꯛꯄꯅꯤ꯫ ꯁꯨꯝ ꯆꯠꯄꯗ ꯈꯔ ꯎꯃꯪꯑꯣꯏ ꯋꯥꯃꯪꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯁ, ꯃꯐꯝꯗꯣ ꯀꯌꯥꯝ ꯐꯖꯍꯧꯋꯤ ꯈꯪꯕ꯭ꯔꯥ? ꯂꯩꯔꯥꯡꯁꯨ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯂꯥꯡꯇꯛꯅꯅ ꯈꯨꯝꯂꯛꯏ꯫ ꯀꯌꯥꯝ ꯐꯖꯍꯧꯒꯦ? ꯀꯃꯥꯏ ꯇꯧꯍꯧꯒꯦ ꯃꯆꯥ ꯏꯕꯦꯝꯃ? ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯎꯃꯪꯒꯤ ꯐꯖꯕ ꯁꯩꯊꯥꯕꯁꯤꯡꯗꯤ ꯇꯥꯔꯦ ꯍꯥꯏꯕꯕꯨ ꯏꯃꯤꯠꯃꯛꯅ ꯑꯃꯠꯇ ꯎꯗꯦ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕꯅ ꯑꯨꯃꯪꯒꯤ ꯐꯖꯕꯗꯣ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯁ, ꯃꯊꯪꯗꯗꯤꯅꯦ ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯁꯦ꯫ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯐꯖꯔꯕ ꯈꯣꯟꯖꯦꯜ ꯑꯗꯒꯤ ꯂꯩ ꯃꯈꯜ ꯁꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯍꯧꯋꯤ꯫ ꯑꯗꯨꯒꯅꯦ ꯂꯩꯔꯥꯡ ꯊꯦꯕ ꯉꯧꯔꯣꯛ ꯉꯧꯕ ꯑꯃꯁꯨ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯃꯗꯨ ꯎꯕꯗ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯄꯝꯒꯦ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ꯫ ꯑꯗꯨꯗꯅꯦ ꯂꯥꯏꯔꯦꯝꯕꯤꯔ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤꯁꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯥꯏꯖ ꯈꯣꯏꯔꯥꯕꯒꯤ ꯁꯛꯇꯝ ꯁꯑꯣꯡꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯕꯅꯤ, ꯃꯁꯥ ꯃꯎꯗꯣ ꯅꯨꯄꯥꯗꯧꯅ ꯐꯖꯩ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯂꯥꯏꯔꯦꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯤꯗꯨꯅ ꯆꯦꯟꯕ ꯍꯧꯕꯅꯤ꯫
ꯑꯗꯨꯒꯗꯤꯅꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯂꯩꯔꯥꯡ ꯅꯣꯛꯂꯒ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯖꯥꯏꯕꯦꯝꯃ, ꯃꯖꯥꯏꯕꯦꯝꯃꯅ ꯐꯖꯩ ꯆꯤꯡꯂꯦꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯃꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯥꯗꯣ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯩꯕ ꯈꯪꯕ, ꯑꯗꯨꯒꯅꯦ ꯑꯩꯕꯨꯁꯨ ꯁꯤꯗꯩꯌꯦꯕ, ꯍꯟꯊꯅꯁꯨ ꯌꯦꯡꯉꯦꯕ꯫ ꯃꯥꯗꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯑꯗꯣ ꯇꯥꯛꯊꯣꯛꯄ ꯌꯥꯔꯝꯂꯕꯗꯤꯀꯣ ꯑꯩꯅ ꯅꯥꯄꯜꯒꯤ ꯋꯥꯍꯩꯅꯅꯦ ꯍꯩꯗꯠꯂꯝꯒꯗꯕꯅꯤ꯫ ꯑꯗꯣ ꯇꯥꯛꯊꯣꯛꯄ ꯇꯝꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯈꯥꯡꯉꯦꯗꯅ꯫ ꯂꯩꯔꯥꯡ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯑꯁ ꯃꯖꯥꯏꯕꯦꯝꯃꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯗꯣ, ꯑꯣꯟꯊꯣꯛꯅ ꯆꯥꯛꯅ ꯂꯩꯔꯝꯃꯅꯤꯗ꯫ ꯑꯩꯗꯤ ꯃꯇꯧꯗꯣ ꯑꯗꯨꯗꯨꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯂꯥꯏꯖ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯨꯝ ꯇꯥꯔꯒ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯅ ꯊꯥꯔꯗꯤꯅꯦ ꯄꯦꯟꯗꯣꯏꯅꯦ ꯑꯩ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯈꯨꯠꯇ ꯊꯤꯟꯗꯨꯅ ꯇꯥꯛꯎ, ꯅꯨꯄꯥꯗꯣ ꯍꯦꯛꯇ ꯀꯣꯅꯨꯡꯁꯤꯗ ꯄꯨꯔꯛꯂꯒ ꯊꯤꯛ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯂꯩꯔꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯑꯗꯨꯁꯨ ꯌꯥꯕ ꯅꯠꯇꯦꯍꯦ, ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯃꯖꯥꯏꯕꯦꯝꯃ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯑꯄꯥꯝꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯌꯣꯝꯁꯤꯜꯂꯒ ꯅꯤꯡꯊꯧ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯑꯗꯤ ꯀꯝꯗꯧꯕ? ꯅꯨꯄꯥꯗꯣ ꯅꯤꯡꯊꯧꯒꯤ ꯏ ꯃꯔꯤ ꯅꯠꯇ꯭ꯔꯁꯨ ꯇꯧꯕ ꯉꯝꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯈꯪꯉꯤ, ꯑꯗꯨꯅꯅꯦ ꯃꯥꯅ ꯋꯥꯉꯥꯡ ꯀꯟꯖꯥꯎ ꯍꯨꯜꯂꯤꯗꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯣꯏꯔꯥꯕꯗꯣ ꯃꯥꯒꯤ ꯁꯒꯣꯜ ꯑꯔꯥꯡꯕꯤꯗꯨ ꯆꯤꯟꯖꯥꯛ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯥꯎ ꯄꯥꯏꯈꯣꯝꯕꯅ ꯅꯠꯇꯦ, ꯃꯩꯔꯤꯛꯄꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ, ꯑꯝꯇ ꯈꯨꯝꯃꯨꯕ꯫ ꯈꯣꯏꯔꯥꯕ ꯃꯃꯤꯠ ꯑꯗꯨ ꯁꯪꯇꯣꯛꯅ ꯌꯦꯡꯂꯒ ꯑꯩ ꯄꯥꯝꯗꯦꯗꯤ ꯄꯥꯝꯗꯦꯗꯅ, ꯅꯠꯇꯦ ꯄꯥꯝꯗꯦ ꯍꯥꯏꯅꯕꯨ ꯅꯪ ꯁꯨꯃꯥꯏ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯔꯤꯒꯦ? ꯄꯥꯕꯨꯡ ꯏꯃꯥ ꯍꯥꯏꯔ ꯃꯁꯥ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ, ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯅꯤꯡꯂꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯛꯁꯤꯟꯕꯅ ꯂꯣꯏꯔꯦ꯫ ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯍꯜꯂꯨ, ꯈꯪꯅꯕ ꯂꯩꯕ꯭ꯔꯥ? ꯑꯁ ꯋꯥꯍꯪ ꯖꯥꯠ ꯖꯥꯠꯅꯤ, ꯑꯩ ꯈꯨꯝꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ꯫ ꯑꯣ ꯃꯣꯏꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯒꯅꯅꯦ, ꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯃꯒꯅꯅꯦ ꯋꯥꯈꯜ ꯋꯥꯕꯒꯤ ꯋꯥꯕꯤꯕ, ꯑꯩꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅꯅꯦ ꯅꯪ ꯑꯣꯏꯅ ꯅꯨꯄꯤꯗꯣ ꯊꯤꯖꯜꯂꯨꯗꯅ꯫ ꯇꯣ ꯃꯥꯏꯗꯤꯅꯦ ꯑꯋꯣꯏꯒꯤ ꯋꯥꯔꯤ ꯁꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯁꯤꯜꯂꯛꯑꯗꯕꯅꯤ꯫ ꯇꯧꯅꯨ ꯏꯕꯨꯡꯉꯣ, ꯅꯆꯠ ꯈꯪꯉꯤꯀꯣ, ꯑꯩꯕꯨ ꯇꯥꯏꯅꯕꯒꯤ ꯅꯃꯥꯗ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯊꯣꯏ ꯂꯨꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯉꯕꯅꯤ꯫ ꯏꯔꯥꯡ ꯌꯥꯝ ꯐꯅꯤ, ꯅꯌꯥꯗꯨ ꯇꯦꯛꯆꯅꯤ꯫ ꯑꯩꯕꯨ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯗꯣ ꯅꯪꯒꯤ ꯁꯥꯟꯅꯔꯤꯕ ꯅꯀꯣꯛꯇꯣ ꯑꯩꯅ ꯈꯪꯉꯣꯏꯅ ꯈꯜꯂꯤꯔꯕ? ꯄꯥꯏꯈꯣꯝꯕ ꯈꯣꯏꯔꯥꯕꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯦ ꯀꯩꯅꯣ ꯅꯪꯗꯤ ꯅꯀꯣꯛ ꯌꯥꯝ ꯁꯤꯡꯉꯤꯅ, ꯀꯃꯥꯏ ꯈꯪꯉꯤꯕ? ꯈꯣꯏꯔꯥꯕ ꯑꯩꯅꯕꯨ ꯈꯪꯗꯕ ꯀꯔꯤ ꯂꯩꯒꯦ ꯏꯕꯨꯡꯉꯣ? ꯅꯣꯏ ꯅꯀꯣꯛꯇꯨꯒ ꯑꯩ ꯀꯣꯛꯁꯤꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯩ꯫ ꯑꯩꯗꯤꯅꯦ ꯂꯥꯏꯒꯕꯨ ꯄꯥꯡꯈꯛ ꯑꯣꯏꯔꯝꯕ ꯌꯥꯏ, ꯀꯣꯛ ꯂꯩꯈ꯭ꯔꯕ ꯑꯩꯉꯣꯟꯗꯕꯨ ꯈꯪꯉꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯕ? ꯑꯗꯣ ꯑꯩꯁꯦ ꯑꯋꯥꯠꯄꯗꯤ ꯂꯩꯇꯕꯅꯦꯍꯦ, ꯍꯥꯏꯗꯤ ꯅꯃꯥꯏ ꯆꯣꯞꯄ ꯑꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯑꯗꯨ ꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯆꯟꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ? ꯈꯣꯏꯔꯥꯕ ꯃꯃꯤꯠ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯊꯣꯛꯂꯛꯂꯒ ꯈꯨꯗꯨꯝꯅ ꯊꯤꯜꯂꯒꯦ ꯃꯇꯥꯒꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯒ ꯅꯃꯥꯏꯗꯨꯗ ꯆꯣꯛ ꯆꯣꯛ ꯊꯤꯟꯖꯤꯜꯂꯛꯇꯅꯅꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯀꯩ ꯆꯠꯈꯤꯅꯤ ꯉꯁꯤꯅ꯫ ꯑꯁ ꯂꯣꯏꯔꯦꯍꯦ, ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯔꯕ? ꯑꯁ ꯅꯪ ꯌꯥꯝ ꯋꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯥꯡꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯂꯒ ꯄꯥꯕꯨꯡꯗꯅꯦ ꯑꯩ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤꯅ ꯈꯔ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯃꯪ ꯌꯧꯔꯕꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯤꯕꯒꯨꯝꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤ꯫ ꯃꯗꯨꯗꯁꯨ ꯎꯗ꯭ꯔꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯤ ꯋꯥꯈꯜꯗꯅꯣꯅꯦ ꯑꯩꯕꯣ? ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯑꯃ ꯂꯩꯕꯒꯨꯝꯅ ꯂꯩꯄꯥꯛ ꯑꯗꯨ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯂꯩꯖꯕꯤ ꯊꯥꯅ ꯀꯦꯗꯨꯅ ꯑꯔꯩꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯤꯜꯂꯤꯕ ꯆꯥꯎꯈ꯭ꯔꯕ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯅꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯅꯠꯇꯦ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛ ꯎꯃꯪꯗ ꯇꯣꯏ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ, ꯀꯅꯥ ꯂꯩꯒꯦꯕ? ꯑꯣ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯒꯦꯅ ꯈꯜꯂꯦ, ꯑꯗꯨꯒꯤ ꯌꯥꯅꯅꯕ ꯊꯦꯝꯕ ꯆꯠꯂꯤꯕ꯫ ꯄꯦꯜꯂꯕꯅꯤꯍꯦ ꯏꯕꯨꯡꯉꯣ, ꯇꯥꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯑꯄꯟꯕ ꯂꯩꯇꯅ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯋꯥꯅꯤ꯫ ꯈꯔ ꯂꯩꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯃꯥꯏꯕꯒ ꯑꯣꯏꯔꯛꯀꯗꯕ ꯃꯥꯜꯂꯤꯀꯣ? ꯈꯣꯏꯔꯥꯕ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯌꯥꯒꯁꯨ ꯍꯤꯒꯠꯇꯅ ꯇꯧꯔꯤ꯫ ꯐꯅꯗꯨꯝ ꯐꯖꯗꯧ ꯃꯥꯜꯂꯤꯅꯦ, ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝꯒ ꯁꯦꯠꯂꯒ ꯔꯦꯁꯣꯟ ꯐꯨꯔꯤꯠ ꯑꯁꯪꯕꯒ ꯍꯥꯞꯂꯒ ꯀꯣꯌꯦꯠꯀ ꯌꯦꯠꯂꯗꯅ, ꯑꯗꯒꯤ ꯄꯦꯅꯥꯒ ꯄꯥꯏꯔꯒ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯗꯧ ꯃꯥꯜꯂꯤ꯫ ꯑꯝꯇ ꯇꯧꯔꯒ ꯌꯦꯡꯁꯤꯔꯣ? ꯌꯦꯡꯕꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯌꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯍꯦꯛ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯖꯟꯅꯔꯦ꯫ ꯂꯥꯏꯖ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯏꯁꯨꯛ ꯁꯨꯛꯂꯒ ꯁꯥꯎꯔꯥꯡꯅꯅ ꯑꯣꯏ ꯅꯃꯤꯠꯇꯣ ꯎꯗꯕ꯭ꯔꯥ? ꯂꯩꯔꯥꯡꯁꯨ ꯁꯥꯎꯔꯥꯡꯅꯅ ꯗꯟꯗꯤ ꯐꯪꯒꯦꯔꯣ ꯅꯣꯏ? ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯈꯣꯏꯔꯥꯕ ꯉꯛꯅ ꯅꯪ ꯑꯣꯏꯔꯦ,
ꯂꯥꯏꯖꯁꯨ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯣꯏꯔꯥꯕ ꯂꯥꯏꯖꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯁꯦꯠꯂꯝꯃꯤꯕ ꯐꯤꯖꯣꯜꯁꯤꯅ? ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯅꯅꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯥꯟꯅꯕ ꯊꯣꯛꯇꯣꯔꯤꯕꯣ?" ꯋꯥꯍꯩꯗꯨꯗ ꯂꯩꯔꯥꯡꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯂꯥꯏꯖꯅ ꯐꯠ ꯃꯤꯟꯁꯤꯜꯂꯤ, ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ "ꯍꯣꯏ, ꯑꯩꯗꯣ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯖꯩ, ꯑꯗꯨꯅ ꯉꯁꯤꯒꯤ ꯆꯥꯎꯈ꯭ꯔꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯇꯧꯕ꯫ ꯑꯗꯨꯒꯅꯦ, ꯅꯤꯡꯊꯧꯒꯤ ꯏꯃꯔꯤꯁꯨ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯕ, ꯐꯪꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯁꯥꯒꯦꯅ ꯇꯧꯕ." ꯂꯩꯔꯥꯡ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯈꯣꯏꯔꯥꯕ ꯅꯣꯛꯂꯒ, "ꯍꯣꯏꯅꯦ, ꯑꯩꯁꯨ ꯃꯥꯜꯂꯦꯕ, ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯤꯅꯨꯗ, ꯃꯊꯪ ꯃꯄꯣꯛꯇꯗꯤꯅꯦ ꯑꯩ ꯖꯣꯝ ꯅꯤꯡꯊꯧꯗ ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯄꯣꯛꯅꯅꯕꯅꯦ ꯍꯥꯏꯅꯕꯤꯒꯦ." "ꯌꯥꯅꯤ, ꯅꯪꯅ ꯍꯥꯏꯅꯕꯤꯗ꯭ꯔꯕꯁꯨ ꯑꯩꯁꯨ ꯆꯤꯟ ꯄꯥꯜꯂꯤ." "ꯍꯥꯏ ꯍꯥꯏ, ꯄꯥꯈꯨꯝ ꯋꯥꯠꯇꯦꯅꯦ si ꯅꯨꯄꯤꯁꯤꯗꯤ, ꯑꯗꯨꯝ ꯌꯥꯏꯅꯦ." ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯂꯒ, "ꯃꯖꯥꯏꯕꯦꯝꯃ, ꯂꯤꯛꯊꯣꯛꯂꯁꯤ, ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯅꯍꯧꯏ." ꯈꯣꯏꯔꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ, "ꯁꯤꯁꯨ ꯂꯥꯟꯃꯤ ꯁꯥꯒꯗꯕ ꯀꯥꯡꯕꯨ ꯉꯥꯛꯇꯔꯥ? ꯌꯥꯝ ꯊꯤ ꯃꯥꯜꯂꯤ ꯋꯥꯅꯤ꯫ ꯑꯁ, ꯉꯁꯤꯒꯤ ꯂꯤꯂꯥꯁꯤꯗꯤ ꯅꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤꯕꯣ꯫ ꯑꯗꯣ ꯄꯨꯡ ꯀꯌꯥꯗ ꯁꯥꯟꯅꯒꯗꯕꯅꯣ? ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯃꯨꯗꯅ ꯌꯦꯡꯕ ꯂꯥꯛꯀꯦ." ꯂꯥꯟꯃꯤꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯒ ꯃꯥꯒꯤ ꯇꯥ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯒ, "ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯦꯔꯣ? ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯗꯟꯗꯤ ꯐꯪꯒꯅꯤ ꯀꯤꯗꯕ꯭ꯔꯥ ꯅꯪ?" ꯂꯥꯏꯖꯅ ꯈꯥꯝꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯖꯒꯤ ꯌꯥꯊꯪ ꯑꯗꯨ ꯏꯜꯂꯗꯨꯅ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯏ꯫ ꯈꯣꯏꯔꯥꯕ ꯅꯣꯛꯂꯒ, "ꯍꯥꯏꯕ ꯏꯟꯕ ꯃꯅꯥꯏ ꯉꯥꯛꯇꯅꯤꯅꯦ, ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ ꯑꯩꯗꯤ." ꯂꯥꯏꯖ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯆꯠꯂꯁꯤ, ꯂꯦꯡꯉꯨ" ꯍꯥꯏꯕꯒꯨꯝꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯈꯣꯡꯊꯥꯡ 3-4 ꯊꯥꯡꯕ ꯍꯧꯕꯒ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯤꯂꯥꯗꯤ ꯌꯦꯡꯕ ꯐꯪꯉꯔꯣꯏ, ꯑꯗꯣꯝ ꯂꯥꯛꯄ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ, ꯉꯁꯥꯏꯅ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯃꯊꯪ ꯁꯥꯟꯅꯒꯗꯕ ꯂꯩꯔꯗꯤ ꯑꯗꯣꯝꯗ ꯄꯥꯎ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ, ꯉꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯈꯨꯕꯥꯛ ꯑꯗꯨ ꯈꯨꯔꯒ꯫ "ꯕꯥꯂꯣꯍꯦ, ꯑꯁꯤ ꯅꯨꯄꯤꯁꯤꯗꯤꯕ, ꯃꯥꯅ ꯑꯣꯏꯅ ꯁꯛ ꯀꯥꯛꯁꯤꯜꯂꯝꯂꯒ ꯅꯩꯊꯔꯝꯂꯒ ꯆꯠꯈꯤꯕꯩ ꯋꯥꯅꯤ, ꯅꯠꯇꯦ ꯏꯇꯥꯎ, ꯅꯪꯕꯨ ꯑꯁꯤ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯁꯛ ꯈꯪꯅꯕ꯭ꯔꯕ? ꯑꯩꯅ ꯎꯃꯪꯗ ꯆꯠꯄꯗ ꯅꯣꯡꯃ ꯊꯦꯕ ꯐꯥꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯩꯔꯝꯃꯦ, ꯑꯗꯨꯗ ꯊꯦꯡꯅꯕ ꯈꯛꯇꯅꯤ꯫ ꯋꯥꯉꯥꯡ ꯍꯥꯏꯔ ꯌꯥꯏ, ꯁꯛ ꯍꯥꯏꯔ ꯆꯥꯡꯗꯝꯅꯐꯝ ꯑꯃꯠꯇ ꯂꯩꯇꯦ, ꯃꯔꯜ ꯃꯊꯨꯝꯁꯨ ꯋꯥꯠꯇꯕ ꯃꯥꯜꯂꯤ ꯃꯑꯣꯡꯗꯣ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯅꯦ ꯁꯤꯕꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯌꯦꯡꯂꯛꯂꯒ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯄꯤꯗꯨꯕꯣ? ꯅꯪꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯑꯃꯇ ꯍꯦꯛ ꯂꯩꯇꯕ꯭ꯔꯥ ꯏꯕꯨꯡꯉꯣ?" ꯄꯥꯏꯈꯣꯝꯕ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯏꯉꯛ ꯉꯛꯅ, "ꯑꯦ, ꯀꯔꯤ ꯃꯇꯧꯅꯣ? ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯇꯤꯟꯅꯔꯛꯄꯁꯦ ꯑꯩꯅ ꯅꯨꯄꯤ ꯑꯎ ꯂꯛꯅꯕ, ꯑꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯈꯤꯗ꯭ꯔꯤꯕ ꯅꯪꯅ ꯀꯩꯒꯤꯅꯣ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯩꯅꯣꯝꯃ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯕꯣ? ꯅꯪꯒꯤꯁꯦ ꯅꯨꯄꯤꯁꯦ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯤ." ꯈꯣꯏꯔꯥꯕ ꯀꯩꯁꯨ ꯈꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯇꯥꯟꯅꯔꯒ, "ꯍꯥꯏꯔꯛꯑꯣꯃꯦ, ꯇꯪ ꯇꯥꯕꯤꯗꯣꯃ ꯍꯥꯏꯔꯛꯑꯣꯕ, ꯑꯩ ꯈꯪꯕ ꯄꯥꯝꯃꯦꯕ, ꯍꯧꯖꯤꯛ ꯊꯤꯔꯒꯅꯦ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤ ꯍꯥꯏꯔꯨꯗꯣꯏꯅꯦꯕ." ꯈꯣꯏꯔꯥꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ "ꯑꯁ, ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ? ꯅꯃꯤꯠ ꯌꯥꯝꯃꯟꯗꯅꯅꯦ ꯅꯇꯨ ꯊꯤꯕ ꯈꯪꯉꯔꯣꯏ ꯅꯪ꯫ ꯅꯨꯄꯤꯁꯦ ꯃꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯃꯆꯤꯟꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯍꯥꯟꯈ꯭ꯔꯅꯤ, ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯈꯨꯠ ꯑꯣꯏꯅ ꯊꯥꯔꯤꯅꯦꯕ꯫ ꯅꯠꯇꯦ, ꯈꯣꯏꯔꯥꯕ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯌꯦꯠꯈꯤꯕ ꯌꯥꯎꯕ, ꯑꯗꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯁꯤꯇꯪꯗꯤ ꯌꯦꯠꯂꯛꯑꯅꯨꯗꯅ꯫ ꯇꯣ, ꯑꯗꯨꯅꯦ ꯑꯩꯅ ꯇꯥꯕ ꯄꯥꯝꯃꯤꯁꯦ, ꯑꯗꯨꯏꯗꯤ ꯇꯁꯦꯡꯅ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯃꯦꯗꯅ꯫ ꯍꯣ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟꯕ, ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯔꯕꯁꯨ ꯆꯤꯟꯈꯨꯝ ꯋꯥꯏꯈꯨꯝꯗꯣ ꯀꯤꯖꯩ, ꯑꯩꯅꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯥꯝꯖꯗꯦꯀꯣ꯫ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧꯗꯣ ꯈꯪꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯄꯥꯝꯕ ꯁꯥꯖꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯦ, ꯀꯌꯥꯗ ꯃꯥꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯄꯥꯈꯨꯝꯒꯗꯤ ꯏꯁꯤꯡ ꯁꯨꯡꯂꯤꯠ ꯂꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯦꯕ ꯍꯥ꯫ ꯍꯣ ꯅꯪꯅ ꯈꯪꯅꯤꯡꯕꯗꯣ ꯈꯜꯂꯣ, ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯕ?" ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯏꯕꯦꯝꯍꯜꯅ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯐꯤꯖꯣꯜꯗꯣ ꯑꯗꯨꯇꯪꯗꯤ ꯈꯔ ꯂꯦꯝꯅ ꯁꯦꯠꯂꯨꯗꯅ꯫ ꯑꯁ ꯏꯃꯥ, ꯀꯌꯥꯝ ꯀꯦꯔꯒ ꯊꯣꯛꯑꯣ ꯍꯥꯏꯕꯅꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯈꯛ ꯆꯠꯄꯁꯤꯕꯣ? ꯍꯩ, ꯅꯪꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯖꯥ ꯏꯕꯦꯝꯃꯅꯤ꯫
ꯂꯩꯖꯕꯤ ꯊꯥꯗꯅꯅꯦ ꯀꯦꯔꯒ ꯆꯠꯀꯗꯕꯅꯤ ꯍꯣ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯐꯨꯜꯂꯦ ꯍꯥꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯁꯤ ꯏꯆꯝ ꯆꯝꯕꯁꯤꯅ ꯐꯩ ꯍꯥꯏꯕ ꯏꯃꯥꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅꯅꯦ ꯑꯩꯒꯤ ꯎꯄꯨꯗ ꯌꯥꯎꯕ ꯁꯅꯥ ꯂꯤꯀꯣꯟ ꯃꯈꯩꯗꯣ ꯂꯣꯏꯅꯅꯦ ꯃꯊꯣꯡ ꯈꯪꯗꯅ ꯁꯤꯖꯤꯜꯂꯛꯇꯣꯏꯕ ꯑꯩꯗꯤ ꯍꯩꯃ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯇꯟꯖꯥꯗꯨꯗ ꯂꯩꯔꯥꯡꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯂꯒ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯂꯣꯏꯔꯤ ꯂꯦꯡꯉꯁꯤꯔꯥ ꯍꯥꯏ ꯂꯩꯔꯥꯡ ꯅꯪ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯧꯀꯣ ꯑꯇꯩ ꯀꯅꯥꯒ ꯆꯠꯂꯣꯏ ꯅꯪ ꯌꯥꯎꯔꯕꯗꯤ ꯌꯥꯔꯦ ꯁꯤꯗꯒꯤ ꯍꯦꯟꯗꯦ ꯃꯥꯅ ꯅꯪ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ ꯐꯒꯅꯤ ꯏꯃꯥ ꯂꯩ ꯃꯔꯦꯝꯕꯤ ꯂꯥꯏꯖꯅ ꯂꯝ ꯌꯥꯝ ꯂꯥꯞꯅ ꯆꯠꯊꯣꯛꯀꯗꯕ ꯅꯠꯇꯦ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯈꯛꯅꯦ ꯑꯁꯨꯛ ꯂꯨꯅ ꯈꯜꯂꯗꯤꯅꯦ ꯑꯩꯅꯦ ꯌꯨꯝꯒ ꯄꯥꯟꯈ꯭ꯔꯗꯤ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯉꯣꯏꯗꯣꯔꯤꯅꯤ ꯅꯣꯏ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯐꯔꯦ ꯆꯠꯊꯣꯛꯎꯔꯣ ꯊꯦꯡꯉꯗꯤꯅꯦ ꯅꯄꯥꯕꯨꯡꯅ ꯆꯩꯒꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯁꯒꯣꯜ ꯑꯃꯃꯝ ꯊꯧꯔꯗꯨꯅ ꯂꯥꯛꯂꯦ ꯁꯣꯝꯗꯅ ꯈꯣꯏꯔꯥꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯊꯦꯕ ꯑꯗꯨꯕꯨ ꯅꯥꯟꯕꯤꯔꯤ ꯊꯦꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯎꯏꯔꯒ ꯇꯨꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯍꯥꯛꯊꯤ ꯀꯟꯅ ꯈꯜꯂꯛꯄꯗ ꯊꯦꯕ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯤꯡꯅ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯈꯣꯏꯔꯥꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯏꯜꯂꯒ ꯅꯪꯒ ꯍꯦꯛ ꯂꯥꯛꯄꯁꯤꯃꯅꯦ ꯎꯃꯪꯁꯦ ꯑꯣꯠꯄꯗꯧꯅ ꯇꯧꯏ ꯍꯥꯛꯊꯤ ꯈꯟꯅꯤꯡꯂꯕꯁꯨ ꯈꯟꯖꯤꯜꯂꯣ ꯍꯥꯏꯔꯣ ꯅꯪꯒꯤ ꯊꯦꯕꯗꯨꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯕ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯅꯪ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ ꯍꯥꯏꯕ ꯍꯣ ꯇꯨꯃꯤꯟꯅꯅꯦ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯕꯒꯤ ꯊꯕꯛꯅꯤ ꯋꯥ ꯆꯕꯦꯡ ꯉꯥꯡꯉꯤꯁꯦ ꯅꯣꯡꯃ ꯑꯩ ꯁꯤꯈꯤꯕ ꯃꯇꯝꯗꯅꯦ ꯑꯩ ꯈꯛꯇꯅꯤ ꯅꯪꯅ ꯅꯤꯡꯁꯤꯡꯗꯣꯏꯁꯦ ꯀꯔꯤ ꯅꯪ ꯁꯤꯕꯗ ꯑꯩꯅ ꯅꯤꯡꯁꯤꯡꯗꯣꯏꯕ ꯍꯥꯏꯌꯣ ꯏꯕꯨꯡꯉꯣ ꯉꯥ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ ꯍꯦꯔꯥ ꯇꯧꯅꯨꯗ ꯏꯕꯨꯡꯉꯣ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯇꯟꯖꯥ ꯑꯗꯨꯅ ꯅꯨꯄꯥ ꯈꯔ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯨꯄꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯇꯥꯔꯤꯁꯤꯕꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯛꯏ ꯈꯣꯏꯔꯥꯕ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯆꯠꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯁꯒꯣꯜꯁꯦꯟꯒ ꯑꯣꯏꯔꯦ ꯂꯥꯏꯒ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯈꯥꯝꯂꯒ ꯉꯥꯏꯈꯣꯍꯦ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯗꯗꯅ ꯀꯔꯤꯒꯨꯝꯕ ꯚꯨꯠꯀꯨꯝꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯑꯁ ꯄꯥꯛꯅ ꯐꯪꯄꯣꯠꯇꯤꯌꯦ ꯁꯤꯔꯁꯤ ꯆꯪꯉ ꯆꯥꯡ ꯌꯦꯡꯉꯁꯦ ꯇꯜꯂꯤꯍꯦ ꯑꯩꯗꯤ ꯁꯤꯕꯒ ꯑꯝꯇ ꯉꯝꯈꯤꯔꯣꯏ ꯑꯩ ꯅꯨꯄꯤꯒ ꯊꯤꯈꯤꯗꯣꯏꯅꯤ ꯇꯧꯅꯨꯗ ꯂꯥꯏꯔꯦꯝꯕꯤ ꯃꯁꯛ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯌꯦꯡꯕꯨꯗꯤ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯏꯗꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯅꯤ ꯑꯗꯨ ꯁꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯒ ꯎꯔꯦ ꯂꯨꯔꯕ ꯂꯥꯏꯖ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯐꯤ ꯆꯤꯡꯈꯠꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯛꯇꯤ ꯎꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯏꯔꯨꯖꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯈꯣꯏꯔꯥꯕꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ ꯈꯣꯏꯔꯥꯕ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯂꯥꯏꯔꯦꯝꯕꯤꯔ ꯍꯦꯜꯂꯣꯏꯔ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯉꯥꯎꯔꯅꯤ ꯆꯠꯍꯧꯔꯁꯦ ꯄꯥꯏꯈꯣꯝꯕ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯔꯒ ꯀꯤꯕꯨꯗꯤ ꯀꯤꯖꯩ ꯑꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯗꯅ ꯃꯁꯝꯁꯦ ꯃꯨꯁꯨꯛ ꯃꯨꯔꯒ ꯁꯥꯡꯇ꯭ꯔꯤꯛ ꯁꯥꯡꯕꯁꯦ ꯊꯥꯗꯣꯛꯑꯒ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯂꯤ ꯑꯁ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯉꯤ ꯄꯥꯏꯈꯣꯝꯕꯅ ꯈꯥꯝꯂꯒ ꯉꯥꯏꯈꯣꯃꯦ ꯏꯇꯥꯎ ꯃꯁꯛꯁꯤꯗꯪ ꯎꯈꯤꯒꯦꯕ ꯑꯗꯨꯒ ꯍꯜꯂꯁꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯠꯅꯕꯗ ꯁꯣꯏꯕꯗꯒꯤ ꯄꯥꯏꯈꯣꯝꯕꯗ ꯂꯣꯠꯂꯤꯕ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯨꯗꯨꯅ ꯇꯥꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥ ꯑꯗꯨ ꯐꯗꯤ ꯑꯃꯃꯝꯅ ꯀꯨꯞꯁꯤꯜꯂꯒ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯈꯟꯅ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯣꯏꯔꯥꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯔꯛꯏ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯜꯂꯒ ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯔꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ ꯂꯥꯏꯖ ꯃꯈꯨꯠꯀꯥꯗꯨ ꯊꯤꯜꯂꯒ ꯑꯣꯏ ꯑꯣꯛꯇꯕ ꯁꯥ ꯅꯨꯄꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯤꯕꯣꯏꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯕ ꯃꯃꯤꯠ ꯑꯗꯨ ꯍꯦꯟꯅ ꯂꯪꯈꯠꯂꯛꯏ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯃꯤꯁꯛꯇꯣ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦꯀꯣ ꯊꯧꯗꯣꯛꯁꯦ ꯏꯃꯤꯠꯃꯛꯅ ꯎꯔꯕꯁꯤꯗ ꯑꯃꯨꯛ ꯑꯆꯨꯝꯕ ꯁꯥꯈꯤꯒꯦ ꯍꯥꯏꯔꯣ ꯅꯣꯏ ꯇꯁꯦꯡꯅ ꯍꯦꯃꯜꯂꯕꯅꯤ ꯏꯅꯤꯡꯊꯧꯗ ꯇꯝꯂꯒ ꯗꯟꯗꯤ ꯐꯪꯍꯜꯂꯕꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯅꯣꯏ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯤꯂꯥ ꯀꯨꯝꯃꯨꯕꯗꯒꯤ ꯉꯥꯎꯕ ꯍꯧꯕꯤꯔꯕꯣ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯔꯨꯞꯅꯤꯅꯦ ꯀꯔꯤ ꯊꯣꯛꯆꯩꯅ ꯄꯟꯖ ꯁꯥꯏꯅꯣ ꯂꯩꯔꯥꯡ ꯋꯥꯗꯨ ꯇꯥꯕꯗ ꯃꯩ ꯍꯧꯔꯦ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯅꯤꯡꯊꯧ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯑꯃꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯅꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯈꯪꯗꯕ꯭ꯔꯥ ꯑꯩꯕꯨ ꯂꯥꯏꯔꯣ ꯅꯣꯏꯅ ꯁꯦꯟꯅꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯊꯤꯒꯠꯇꯅ ꯅꯪꯒ ꯅꯤꯡꯊꯧꯒ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯪꯗꯣꯛꯈꯣ ꯍꯥꯏꯔꯤꯕ꯭ꯔో ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯑꯅꯤꯗꯨ ꯈꯟꯅꯔꯛꯂꯦ ꯂꯥꯏꯖꯅ ꯉꯥꯏꯍꯥꯛꯇꯪ ꯑꯁꯣꯝꯗ ꯅꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯐꯤꯔꯣꯜ ꯑꯝꯇ ꯅꯤꯡꯊꯤꯅꯕꯗ ꯍꯣꯡꯈꯤꯒꯦ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯔꯣꯏ
ꯅꯠꯇꯦ ꯅꯣꯏ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯂꯨꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯅꯣꯏꯅ ꯋꯥꯈꯜ ꯑꯃꯗ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯆꯠꯄ ꯆꯠꯇꯕ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒ ꯈꯪꯒꯅꯤ ꯉꯥꯏꯍꯥꯛꯇꯪꯅꯤ ꯀꯨꯏꯔꯣꯏ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯏꯇꯥꯎ ꯏꯔꯥꯜ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯅꯤ ꯀꯩꯗꯧꯔꯨꯅꯤ ꯉꯥꯏꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯟꯕ ꯇꯥꯔꯅꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯟꯅ ꯌꯦꯡꯖꯔꯨꯕ ꯃꯤꯔꯩꯕꯥꯛꯀꯤ ꯆꯤꯟꯒꯟꯕꯤ ꯑꯣꯏꯔꯝꯃꯕ ꯑꯣ ꯑꯁꯨꯝꯅ ꯇꯞꯂꯤ ꯁꯣꯜꯂꯝꯂꯒ ꯑꯅꯤ ꯑꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯔꯥꯡ ꯃꯐꯤ ꯅꯤꯡꯊꯤꯅ ꯁꯦꯠꯄ ꯂꯣꯏꯔꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯖꯅ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯌꯥꯔꯦ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯈꯨꯠꯀꯥꯗꯣ ꯍꯦꯛꯇ ꯊꯤꯜꯂꯒ ꯑꯇꯝꯅꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯈꯣꯏꯔꯥꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯏꯕꯦꯝꯃ ꯃꯤꯀꯨꯞ ꯑꯃꯇꯪ ꯎꯈꯤꯕ ꯑꯗꯨꯗ ꯃꯤꯕꯨ ꯍꯦꯛꯇ ꯃꯊꯣꯡ ꯆꯥꯗꯕꯅꯤ ꯍꯥꯏꯅ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯞ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯉꯁꯤ ꯅꯪꯅ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯅꯍꯥꯗ ꯆꯒꯠ ꯇꯧꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯄꯥꯏꯈꯣꯝꯕ ꯈꯣꯏꯔꯥꯕꯒꯤ ꯃꯆꯤꯡ ꯈꯪꯉꯤ ꯃꯔꯛꯇ ꯄꯠ ꯊꯠꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯏꯕꯦꯝꯃ ꯑꯅꯤ ꯅꯣꯏꯅ ꯂꯥꯟꯅ ꯎꯔꯦ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯎꯃꯪ ꯑꯁꯤꯗ ꯍꯩ ꯔꯥ ꯍꯦꯛꯄ ꯑꯗꯨꯒꯅꯦ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯖꯕ ꯂꯥꯛꯄꯅꯤ ꯈꯪꯍꯧꯗꯅ ꯅꯣꯏ ꯑꯅꯤꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗꯅꯦ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛ ꯅꯨꯄꯤ ꯑꯅꯤ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯔꯒ ꯂꯩꯔꯝꯕꯗꯨꯗꯅꯦ ꯎꯃꯪꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯦꯝꯕꯤꯔꯥꯅ ꯈꯜꯂꯗꯨꯅ ꯃꯁꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯣꯝꯅꯅꯦ ꯑꯔꯥꯟꯕ ꯈꯜꯂ ꯃꯥꯜꯂꯦ ꯂꯥꯏꯔꯦꯝꯕꯤꯒ ꯄꯜꯂꯛꯄ ꯑꯗꯨꯗ ꯂꯩꯔꯥꯡꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯦ ꯁꯛ ꯆꯨꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩꯁꯤꯅꯤꯅꯦ ꯂꯥꯏꯔꯦꯝꯕꯤꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯦꯡꯉꯤꯅꯦꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯇꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯥꯡꯗꯝꯅꯐꯝ ꯂꯩꯇ꯭ꯔꯕꯗꯣ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯂꯩꯔꯥꯡꯗ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯥꯡ ꯏꯄꯥ ꯄꯥꯈꯠꯅ ꯁꯣꯏꯒ꯭ꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯏꯔꯥꯕ ꯅꯣꯛꯂꯒ ꯃꯖꯥ ꯏꯕꯦꯝꯃꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯂꯥꯗꯨꯒꯤ ꯃꯅꯤꯡ ꯀꯣꯛꯇ꯭ꯔꯤꯕ ꯍꯥꯏꯁꯦ ꯑꯩꯁꯦ ꯌꯨꯝꯗ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯅꯩꯌꯦ ꯌꯨꯝꯗꯪ ꯅꯠꯇꯦ ꯂꯩꯀꯥꯏꯗꯁꯨ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯍꯥꯟ ꯁꯥꯟꯅꯈꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯗꯨꯗ ꯂꯧꯈꯤꯕ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯛꯂꯣꯟꯗꯣ ꯁꯥꯊꯤꯅ ꯃꯥꯟꯈ꯭ꯔꯕ ꯐꯥꯎꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯂꯩꯀꯥꯏꯗꯒ ꯃꯤꯡ ꯆꯠꯂꯤꯁꯦ ꯑꯁ ꯌꯦꯡꯍꯧꯗꯕ ꯑꯩ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯟꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯅꯣꯡꯃꯇꯪ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯀꯌꯥꯃꯨꯛ ꯃꯥꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯂꯩꯔꯥꯡꯅ ꯍꯥꯏꯔꯛꯄꯅꯤ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯑꯆꯥꯟꯕ ꯂꯤꯂꯥ ꯁꯥꯟꯅꯔꯣꯏꯁꯤꯡꯅꯤ ꯀꯥꯏꯅ ꯁꯛ ꯇꯥꯛꯆꯔꯤꯅꯤꯅꯦ ꯍꯥ ꯍꯣꯏꯅꯦ ꯈꯣꯏꯔꯥꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯅꯣꯏꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯑꯝꯕꯅꯣ ꯅꯨꯄꯥ ꯅꯍꯥꯁꯨ ꯌꯥꯎꯗꯅ ꯆꯤꯛꯂꯕ ꯎꯃꯪ ꯑꯁꯤꯗ ꯇꯣꯏꯅ ꯆꯠꯄ ꯐꯠꯇꯦꯀꯣ ꯂꯥꯏꯖ ꯊꯧꯁꯥꯗꯅ ꯏꯁ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯅꯤ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏ ꯁꯤꯔꯣ ꯁꯛ ꯈꯨꯀꯥꯛꯇꯨꯐꯥꯎꯗꯤ ꯅꯪꯁꯨ ꯌꯥꯏꯌꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯎꯃꯪꯅꯤꯅ ꯁꯥ ꯀꯩ ꯌꯥꯝꯅ ꯊꯣꯛꯏ ꯑꯗꯨꯒ ꯃꯤꯁꯨ ꯐꯠꯇꯕ ꯊꯦꯡꯅꯔꯗꯤꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯇꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯄꯅꯤna ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯪꯉꯤꯗꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯅ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏ ꯏꯇꯥꯎ ꯁꯤꯗꯤ ꯄꯨꯔꯥ ꯂꯥꯏ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅꯤꯅꯦ ꯆꯤꯟ ꯈꯨꯀꯟꯁꯦ ꯈꯣꯏꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯣ ꯁꯨꯝ ꯎꯃꯪꯁꯤꯗ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯃꯐꯝꯁꯤꯒꯤ ꯐꯖꯕꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯣꯏꯒꯤꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯐꯖꯕ ꯑꯗꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤ ꯅꯠꯇꯅ ꯎꯔꯝꯈꯤꯔꯣꯏ ꯂꯥꯏꯔꯩꯕꯥꯛ ꯃꯥꯟꯕ ꯃꯐꯝ ꯈꯔ ꯂꯩ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯣ ꯌꯦꯡꯍꯟꯒꯦ ꯂꯥꯟꯅꯗꯤ ꯎꯒꯅꯨꯀꯣ ꯑꯩꯈꯣꯏ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯁꯔꯤꯠ ꯁꯔꯥ ꯂꯣꯏꯅ ꯍꯩꯗ ꯅꯣꯏꯅ ꯑꯐꯕ ꯑꯣꯏꯔꯝꯃꯦ ꯅꯣꯏ ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯐꯠꯇꯕ ꯑꯣꯏꯔꯝꯃꯦ ꯅꯔꯥꯏꯕꯛ ꯊꯤꯔꯦ ꯍꯦꯛꯇ ꯉꯝꯊꯣꯛꯅꯔꯒ ꯂꯣꯏꯔꯦ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯄꯥꯏꯗꯧ ꯇꯧꯔꯒ ꯋꯥꯒꯗꯤ ꯁꯔꯒ ꯌꯧꯒꯩ ꯉꯥꯡꯉꯤꯅꯦ ꯐꯔꯦꯁꯦ ꯀꯣꯟꯅ ꯁꯪꯒꯠꯅꯔꯣ ꯂꯥꯛꯑꯣ ꯑꯩ ꯇꯨꯡ ꯏꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯤꯗꯨ ꯁꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯆꯠꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯔꯥꯡꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯏꯉꯛ ꯉꯛꯅ ꯊꯥꯖꯗꯕ ꯃꯇꯧ ꯎꯠꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯌꯦꯡꯉꯤ ꯂꯥꯏꯖꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯏꯁꯤꯡ ꯑꯗꯨ ꯁꯥꯟꯅꯩ ꯃꯇꯧ ꯑꯗꯨ ꯈꯣꯏꯔꯥꯕꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ ꯂꯥꯏꯖ ꯍꯔꯥꯎꯅ ꯀꯩꯅꯣ ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯑꯁꯤꯕꯨ ꯂꯩꯕ꯭ꯔꯣ ꯋꯥꯔꯤꯗ ꯇꯥꯕꯗꯗꯤ ꯀꯌꯥ ꯈꯣꯏꯊꯨꯝꯂꯨꯗꯦ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯕꯤꯁꯦ ꯑꯁꯦꯡꯕ ꯑꯣꯏꯅ ꯎꯕꯗꯗꯤ ꯑꯁꯨꯛ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯈꯣꯏꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯥꯎꯇ꯭ꯔꯪꯅꯅ ꯍꯥꯏꯔꯛꯏ
ꯅꯪꯅ ꯐꯖꯩ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯗꯣ ꯃꯗꯨꯗꯒꯤ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯅ ꯍꯦꯜꯂꯦ ꯐꯖꯕ꯫ ꯂꯥꯏꯖ ꯉꯛꯅ ꯀꯔꯤꯕ? ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤꯁꯨ ꯐꯖꯩ ꯑꯗꯨꯒ ꯅꯪꯁꯨ ꯐꯖꯩ ꯍꯥꯏꯕꯅꯤꯗ꯫ ꯂꯥꯏꯖ ꯃꯤꯠ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯑꯩꯅ ꯐꯖꯗꯅ ꯀꯅꯥ ꯂꯥꯛꯑꯒ ꯐꯖꯗꯣꯔꯤꯒꯦ? ꯋꯥꯗꯣ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯁꯨꯛꯇꯣꯛꯂꯒ ꯑꯁ ꯏꯇꯥꯎ, ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛꯅꯒ ꯇꯝꯂꯝꯂꯒ ꯅꯈꯣꯏ ꯑꯅꯤ ꯂꯧꯅ ꯂꯩꯅꯕ ꯊꯣꯛꯂꯕꯗꯤꯅꯦ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒ ꯀꯧꯅꯔꯣꯏꯀꯣ꯫ ꯅꯨꯄꯤꯁꯦ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯦ꯫ ꯂꯥꯏꯖ ꯃꯃꯤꯠꯀꯥꯗꯨ ꯈꯨꯖꯤꯜꯂꯞ ꯇꯧꯔꯒ ꯏꯁ ꯀꯔꯤ ꯂꯧꯅ ꯂꯩꯅꯕ ꯀꯥꯏꯅ ꯅꯣꯏꯒꯨꯝꯕꯒ ꯑꯩꯒ ꯂꯧꯅ ꯂꯩꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯁ ꯌꯥꯝ ꯀꯥ ꯍꯦꯟꯖꯤꯟꯅꯒ ꯉꯥꯡꯉꯛꯀꯅꯨꯀꯣ꯫ ꯅꯪꯗꯤ ꯅꯤꯡꯊꯧꯒꯤ ꯃꯔꯤ ꯃꯇꯥꯕꯨ ꯑꯣꯏꯒꯦꯔꯥ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯕꯨ ꯑꯣꯏꯒꯦꯔꯥ ꯁꯛ ꯐꯅ ꯐꯖꯕ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯀꯥꯏꯗꯨꯗꯤꯅꯦ ꯈꯜꯂꯨꯔꯅꯨ꯫ ꯑꯩꯅ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯌꯥꯝꯅ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯒ ꯉꯥꯡꯉꯤꯗꯨꯕꯨ ꯁꯣꯝꯒꯤ ꯅꯥꯀꯣꯡꯁꯤꯕꯨ ꯁꯣꯏꯕꯤꯔꯕ꯭ꯔꯣ? ꯑꯗꯨꯕꯣꯕ ꯅꯪꯁꯨ ꯁꯣꯏꯗ꯭ꯔꯣ? ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯄꯥꯝꯃꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅꯒ ꯍꯦꯟꯖꯤꯜꯂꯒ ꯉꯥꯡꯉꯤꯗꯨꯕꯣꯕ꯫ ꯑꯁ ꯌꯥꯔꯦꯁꯦ ꯈꯠꯅꯔꯅꯨ ꯀꯩꯀꯥꯟꯗꯕꯗ ꯃꯐꯝ ꯐꯖꯕ ꯌꯦꯡꯕ ꯂꯥꯛꯄꯅꯤ, ꯅꯣꯏ ꯑꯅꯤ ꯈꯠꯅꯕ ꯃꯈꯣꯜ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯣꯏꯔꯥꯕꯒꯤ ꯃꯄꯥꯕꯨꯡ ꯊꯣꯝꯕꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯣꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ꯫ ꯈꯣꯏꯔꯥꯕ ꯁꯨꯛꯇꯣꯛꯂꯒ ꯑꯁ ꯑꯩ ꯇꯜꯂꯦ ꯍꯥꯏꯔꯗꯨꯃꯛꯇꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤꯕ ꯃꯔꯣꯜ ꯑꯃ ꯇꯜꯂꯦ ꯑꯣꯏꯕ꯫ ꯊꯣꯝꯕ ꯂꯦꯡꯌꯥꯟ ꯐꯤ ꯑꯗꯨ ꯃꯔꯦꯡꯕꯥꯟ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯒꯠꯂꯒ ꯑꯩ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯒ ꯂꯩꯔꯝꯂꯒꯦ, ꯁꯠ ꯁꯠ ꯊꯣꯔꯛꯎꯀꯣ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤꯅꯦ ꯃꯇꯝ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ, ꯈꯤꯇꯪ ꯊꯦꯡꯕꯗ ꯋꯥꯔꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯏꯔꯥꯕꯁꯨ ꯇꯟꯅ ꯇꯟꯅ ꯎꯄꯥꯏ ꯂꯩꯇ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤꯒ ꯊꯦꯡꯅꯅꯕ ꯊꯃꯣꯏ ꯑꯣꯟꯅꯕꯅꯤꯅ ꯑꯩꯕꯨ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯀꯣꯏꯄꯨ ꯀꯣꯏꯄꯨꯗꯅ ꯈꯪꯅꯤ ꯍꯣꯔꯦꯟꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯍꯅꯨ ꯍꯅꯥꯏ ꯊꯦꯡꯅꯔꯗꯤꯅꯦ ꯅꯨꯡꯁꯤ ꯍꯥꯏꯖꯤꯟꯒꯦ, ꯃꯃꯧ ꯑꯣꯏꯅꯅꯕ ꯍꯥꯏꯒꯦꯕ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯊꯪꯅꯕ ꯂꯩꯕꯥꯛ ꯇꯝꯅ ꯁꯒꯣꯜ ꯒꯥꯔꯤ 5ꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯄꯣꯠꯆꯩ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯆꯪꯂꯛꯂꯤ꯫ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯕ ꯑꯣꯏꯕꯅ ꯈꯣꯏꯔꯥꯕ ꯑꯀꯣꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤ ꯑꯁꯨꯝꯅ ꯐꯖꯅ ꯁꯥꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯍꯥꯛ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯍꯤꯡꯕꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯃꯐꯝ ꯑꯁꯤ꯫ ꯊꯣꯝꯕꯅ ꯅꯣꯛꯂꯒ ꯍꯥꯏ ꯑꯩꯅ ꯈꯪꯅ ꯄꯨꯔꯛꯂꯤꯕꯅꯤꯅꯦꯍꯦ ꯃꯐꯝ ꯑꯁꯦ꯫ ꯈꯣꯏꯔꯥꯕ ꯊꯧꯁꯥꯗꯅ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯖꯥꯁꯤꯡꯒ ꯊꯦꯡꯅꯅꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯀꯩꯁꯨꯅꯦ ꯃꯤꯇꯥꯗꯧ ꯅꯠꯇ꯭ꯔꯦ꯫ ꯏꯆꯥꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯏꯄꯥꯅ ꯄꯨꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁ ꯏꯄꯥꯅꯤꯒ ꯍꯥꯏꯕꯗ ꯍꯪꯒꯣꯏꯒꯗꯕ ꯊꯕꯛꯀ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯅꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯂꯣꯟꯕꯗ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯗꯨꯗꯤ ꯅꯁꯥꯅ ꯈꯪꯅ ꯊꯤꯔꯛꯑꯣꯗꯅ꯫ ꯑꯩ ꯅꯨꯄꯤ ꯊꯤꯔꯣꯏꯗꯤ ꯍꯥꯏꯕ ꯅꯠꯇꯦꯗꯅ, ꯑꯩꯅ ꯈꯣꯏꯗꯥꯕꯗꯣ ꯊꯦꯡꯅꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯦꯡꯅꯗ꯭ꯔꯤꯅ ꯁꯨꯝ ꯉꯥꯏꯕꯗ ꯑꯩꯈꯣꯏ ꯁꯤꯕꯅ ꯍꯥꯜꯂꯗꯤ ꯀꯝꯗꯧꯕ? ꯑꯁ ꯄꯥꯕꯨꯡ ꯅꯪꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯏꯁꯧ ꯂꯥꯡꯕ ꯇꯥꯍꯜꯂꯛꯀꯅꯨꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯄꯥꯃꯦꯁꯣꯔꯅ ꯌꯧꯕꯤꯔꯛꯂꯦꯗꯅ꯫ ꯅꯤꯡꯊꯧ ꯎꯕꯗ ꯃꯌꯥꯝꯗꯨ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯃꯤ, ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ꯫ ꯊꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯗꯤ ꯊꯦꯡꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯈꯣꯏꯅ ꯑꯍꯥꯟꯕꯅꯤ ꯌꯧꯔꯛꯂꯤꯕꯁꯦ꯫ ꯁꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯣꯏ, ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯄꯣꯛꯆꯕꯗꯣ ꯃꯗꯨꯅꯤ ꯏꯅꯤꯡꯊꯧ꯫ ꯄꯥꯃꯦꯁꯣꯔ ꯈꯣꯏꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯈꯣꯏꯔꯥꯕ ꯀꯧꯖꯩ ꯏꯅꯤꯡꯊꯧ꯫ ꯄꯥꯃꯦꯁꯣꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯣꯏꯔꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯂꯥꯎꯅ ꯊꯥꯔꯒ ꯏꯆꯥꯗꯤ ꯌꯦꯡꯕꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯑꯣꯏꯅ ꯎꯏ꯫ ꯅꯍꯥꯛ ꯑꯩꯒꯤ ꯑꯆꯥꯟꯕ ꯏꯅꯥꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯅꯤ ꯈꯜꯂꯤ꯫ ꯅꯍꯥꯛ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯍꯥꯞꯂꯕꯅꯤ꯫ ꯋꯥꯗꯣ ꯇꯥꯕꯗ ꯈꯣꯏꯔꯥꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯊꯣꯝꯕ ꯍꯔꯥꯎꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯅꯤꯡꯊꯧ꯫ ꯈꯣꯏꯔꯥꯕ ꯍꯔꯥꯎꯅ ꯄꯥꯃꯦꯁꯣꯔꯒꯤ ꯃꯈꯣꯡ ꯁꯣꯛꯂꯗꯨꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃꯅꯤ, ꯉꯁꯤꯗꯤ ꯃꯪꯅ ꯇꯥꯏꯕꯪꯅ ꯈꯪꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯄꯥꯃꯦꯁꯣꯔ ꯈꯣꯏꯔꯥꯕꯕꯨ ꯍꯧꯒꯠꯄꯤꯔꯒ ꯍꯌꯦꯡꯗꯒꯤ ꯅꯍꯥꯛ ꯂꯥꯛꯄ ꯍꯧꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯂꯩꯐꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯁꯑꯣꯡ ꯁꯕꯥꯟ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯈꯣꯏꯗꯥꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯄꯨꯜꯂꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯈꯣꯏꯔꯥꯕꯗꯤ ꯑꯍꯜ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯄꯨꯟꯕꯗꯨ ꯋꯥꯈꯜ ꯑꯗꯨ ꯕꯨꯟꯕꯥꯟ ꯆꯨꯔꯛꯂꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯨꯝ ꯀꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯍꯩꯀꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫
ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯥꯍꯨꯝ ꯌꯦꯡꯂꯝꯂꯒ ꯍꯜꯂꯒꯦ ꯈꯜꯂꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕꯒꯨꯝꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯊꯥꯖꯗꯕ ꯁꯛꯐꯝ ꯎꯠꯂꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ꯫ ꯎꯔꯦ, ꯂꯥꯏꯖꯅ ꯇꯥꯟ ꯊꯥꯔꯗꯨꯅ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ꯫ ꯑꯗꯨꯛ ꯁꯥꯊꯦꯛ ꯍꯩꯅ ꯅꯤꯡꯊꯤꯖꯅ ꯁꯥꯕ ꯑꯗꯨ ꯎꯕꯗ ꯈꯣꯏꯔꯥꯕ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯒ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ꯭ꯔꯥ ꯅꯍꯥꯛꯁꯦ? ꯂꯥꯏꯖꯅꯁꯨ ꯎꯔꯗꯨꯅ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯜꯂꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯁꯥꯔꯝꯕ ꯖꯒꯣꯏ ꯑꯗꯨꯁꯨ ꯂꯦꯞꯂꯒ ꯁꯥꯎꯔꯥꯡꯅꯅ ꯈꯣꯏꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯀꯝꯗꯧꯅ ꯁꯤꯗ ꯂꯥꯛꯏꯕ? ꯑꯦ, ꯑꯩꯗꯤ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅ ꯈꯪꯅꯩꯅ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯥꯁꯦ ꯑꯩꯅ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯆꯪꯕ ꯌꯥꯏ꯫ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯂꯤꯂꯥ ꯇꯝꯕꯁꯨ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯇꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯀꯣꯅꯨꯡꯁꯤꯗ ꯀꯅꯥꯅ ꯇꯝꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤꯅꯣ? ꯁꯛ ꯌꯥꯝ ꯊꯤꯅ ꯀꯥꯛꯅ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯅ ꯉꯥꯡꯂꯛꯄꯗꯨ ꯎꯕꯗ ꯂꯥꯏꯖ ꯃꯩ ꯍꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯁꯦꯝꯖꯤꯟꯕ ꯋꯥꯍꯩꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯑꯆꯥꯟꯕ ꯂꯤꯂꯥ ꯁꯥꯟꯅꯔꯨꯏꯅꯤ, ꯑꯗꯨꯅ ꯀꯣꯅꯨꯡꯗꯇ ꯂꯩ ꯍꯥꯏꯗꯅ꯫ ꯈꯣꯏꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ, ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯑꯩꯒ ꯊꯦꯡꯅꯕ ꯇꯥꯔꯦꯅꯦ꯫ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯂꯩꯗꯅ ꯊꯦꯡꯅꯗꯣꯔꯤꯕ? ꯏꯅꯤꯡꯊꯧꯅ ꯑꯩꯁꯦ ꯃꯆꯥꯗꯧꯅ ꯈꯟꯕꯅꯤ, ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯁꯨ ꯌꯥꯝ ꯊꯤ ꯂꯨꯅ ꯈꯪꯅꯈ꯭ꯔꯖꯥꯠꯅꯤ꯫ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯀꯧꯔꯛꯑꯦ, ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯆꯥꯟꯕ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯈꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯍꯦꯛꯇ ꯇꯥꯎꯊꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯅ ꯑꯩꯁꯨ ꯌꯥꯊꯪ ꯉꯥꯛꯄ ꯑꯣꯏꯅ ꯏꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ? ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯏꯕ? ꯑꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯥꯕꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯈꯣꯏꯔꯥꯕꯁꯨ ꯍꯟꯗꯦ, ꯁꯛ ꯇꯥꯈꯠꯂꯒ ꯃꯐꯝ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯥꯏ, ꯑꯗꯨ ꯁꯦꯟꯅꯕ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯦ ꯑꯩꯁꯨ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯑꯩꯉꯣꯟꯗ ꯃꯇꯤꯟ ꯇꯥꯈꯩ ꯃꯥꯅ ꯉꯥꯎꯔꯛꯄꯁꯨ꯫ ꯂꯥꯏꯖꯗꯣ ꯇꯥꯕꯗ ꯅꯥꯀꯣꯡ ꯑꯗꯨ ꯏ ꯇꯥꯒꯗꯧꯔꯦ, ꯑꯗꯨꯕꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯑꯣ, ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯊꯦꯡꯅꯔꯁꯦ, ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯏ꯫ ꯈꯣꯏꯔꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯗꯤ ꯑꯆꯝꯕ ꯃꯤ ꯑꯣꯏꯗ꯭ꯔꯦꯀꯣ, ꯅꯨꯄꯤ ꯃꯆꯥ ꯀꯣꯅꯨꯡꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯕꯅꯤꯀꯣ, ꯀꯥꯎꯒꯅꯨ꯫ ꯂꯥꯏꯖ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠꯇꯃꯛ ꯂꯩꯊꯣꯛꯇꯨꯅ ꯁꯨꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯣꯏꯔꯥꯕ ꯁꯦꯅꯥꯄꯇꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯅꯤꯡꯊꯧ ꯄꯥꯃꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯊꯧꯒꯜꯂꯣꯟ ꯎꯠꯂꯗꯨꯅ ꯂꯦꯞꯂꯕꯗ ꯄꯥꯃꯦꯁꯣꯔꯅ ꯍꯔꯥꯎꯅ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯦꯗ꯫ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯕꯥꯅꯤ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯋꯥꯉꯥꯡ ꯑꯃꯗꯤ ꯂꯣꯟꯆꯠ ꯁꯥꯖꯠꯁꯨ ꯀꯥꯏꯗꯅ ꯆꯠꯂꯨꯀꯣ ꯁꯦꯅꯥꯄꯇꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯩꯈꯥ ꯇꯥꯍꯟꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯁꯥꯍꯨꯝꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯗꯦ꯫ ꯂꯥꯛꯂꯤꯕꯗꯨ ꯃꯆꯥ ꯏꯕꯦꯝꯃ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯅ ꯈꯣꯏꯔꯥꯕ ꯅꯣꯛꯂꯨꯛꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯕ ꯐꯝꯕꯥꯜꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯣꯏꯔꯥꯕ ꯍꯟꯅ ꯌꯦꯡꯂꯨꯗꯦ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯥꯕꯨ ꯁꯦꯟꯅꯕ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯊꯧ ꯑꯣꯏ꯫ ꯅꯍꯥꯛꯄꯨ ꯊꯝꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤꯅꯤ, ꯃꯁꯤ ꯅꯍꯥꯛꯀꯤ ꯗꯥꯏꯇ ꯑꯣꯏꯔꯒꯗꯕꯅꯤ, ꯁꯛꯈꯪ ꯃꯥꯏꯈꯪ꯫ ꯈꯣꯏꯔꯥꯕꯁꯨ ꯅꯤꯛꯃꯤ ꯅꯣꯛꯃꯤ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯃꯥꯅ ꯈꯪꯂꯤꯕꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯥꯅ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯔꯨꯕ ꯃꯤꯁꯛ ꯑꯃ ꯊꯛꯁꯤ ꯈꯥꯁꯤ ナꯏꯗꯅ ꯉꯥꯡꯂꯨꯕ ꯃꯤꯁꯛ ꯑꯃꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯔꯦꯗꯅ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯥꯏꯖ ꯃꯆꯤꯟ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯏ, ꯀꯝꯗꯧꯏ ꯃꯇꯥꯒꯨꯝꯅ ꯃꯨꯛꯅ ꯌꯦꯡꯂꯛꯏ꯫ ꯈꯣꯏꯔꯥꯕꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯃꯦꯁꯣꯔꯗꯤ ꯈꯪꯗꯕꯅꯤꯅ ꯉꯛꯅ ꯍꯥꯏ, ꯀꯔꯤ ꯇꯧꯔꯦ ꯁꯦꯅꯥ ꯅꯍꯥꯛꯄꯣ? ꯈꯣꯏꯔꯥꯕ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯔꯒ ꯏꯅꯤꯡꯊꯧ, ꯑꯩ ꯀꯩꯁꯨ ꯇꯧꯖꯗꯦ, ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤ ꯇꯨꯁꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯅ ꯂꯣꯏꯖꯔꯦ, ꯆꯠꯄꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯊꯣꯛꯂꯁꯤ꯫ ꯄꯥꯃꯦꯁꯣꯔ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯁꯦꯅꯥ, ꯅꯍꯥꯛ ꯂꯦꯡꯗꯅ ꯃꯐꯝ ꯑꯁꯤꯗ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝ, ꯑꯩ ꯊꯕꯛ ꯊꯣꯔꯦꯀꯣ꯫ ꯈꯣꯏꯔꯥꯕ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯨꯅꯦꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯥꯃꯦꯁꯣꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯝꯗꯧꯕꯤꯒꯦ, ꯑꯅꯧꯕ ꯊꯕꯛ ꯐꯪꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯈꯪꯗꯦ, ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯃꯆꯥ ꯏꯕꯦꯝꯃ꯫ ꯀꯔꯤ? ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯕ? ꯈꯣꯏꯔꯥꯕ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯗꯤ ꯇꯁꯦꯡꯅ ꯁꯣꯝꯕꯨ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯕ ꯈꯪꯖꯔꯨꯗ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯍꯦꯔꯥ,
Nupa mankidreda. Kaino hanana sagadu yam kaklaga. Ahi matong manaw tawjararoy. Nangse naraibak thiba senapati oiradabani. Lamhenbi majaibe ma ibu senabada pakhang punsida tap tara phawba thokdori poni. Adubu pumnamak langthainaba taredana. Pamjana lawkhiba sinphamni. Yengba taredana lao aigi tungi lao. Asi haiduna anidu konungi manung aduda laiba surung amada changminarai. Khoiraba imamga mambaga sa uchek singi makhulga tabaga masadu kirum di laurabani adubu pumnamak khangjillaga matungda tumina inai. Mikup kharagi matungda yamna phazaraba haikol amadi lairang kayana thanba mafam ama yaurabada khoiraba ngakna. Kaino asuk phazaba mafam ase sida lairamgani haiba thajade. Aidi naitom satpi leibak asigi lairang oibana mapagi phazaba uba kaya phangdi maram aduna aina pamjaba aina sagajaba mayamada mafam asida sem saribani. Khoiraba nokfet tawraga mazaibe magi wakhalse kalakjai. Aigi phazabada kalakpa nataba ha kaisu nateda. Asumna matam khara haukhre numidangi matamdani khoiraba khorjai adu paikhatlaga karigumba ama ige tawringai khanghaudana thong adu thilai. Khoiraba su kanano khana thongdo hangtoi laija oirambadu dangakna. Mazaibe ma kari takpigadaba. Laija kaisu khumde changsilake tawi adubu khoirabana changhaningdaba mata olai. Aigi lambi thatkano. Khoiraba upai leite. Lambi adu pirabada laija su changsilakle ka adugi akoibado munna yengi. Nupa oijarabasu luna nana thami fizol mafam chana thuptuna thami. Manam nushiraba lairang kharasu gamla aduda thami. Hek yengbada pukning ingbadangna taw. Laija nokfet tawraga. Isai su ibro nangse. Asi haiduna jebangdu lawge tawi. Khoirabasu pakhatna jebang adu munge haina lambani adubu. Laijana hantra boire machin machaduna iribadu paba haurai. Lotuna lairamba lairembi. Thoglakli ngasidi ikhang khanghaudana. Maithongdi lairembi gummi. Saklon saban changdamningai yaujabini. Jamjarabi ingaw ngawjabi matawda. Kallaba pakhangai ki thamoise. Yaikhai thingaiduna nungsi ihul phawhanbiki. Icham chambini khalluba. Adubu oiramne nahakti minambi majaibema. Anemba aihaki thalambagi itik ipa laisade. Nushirabasu losinkrage. Thamoinungda thamkrage. Aroibagi wahaiduda laija ngakna khoirabada yenglai khoirabasu mara lairaba misak amagumna. Laimai aduda lukthakiram. Laija wadi ngangda khorjai adu paikhatuna jebang aduda kari no khara iramlaga. Nokfet tawramlaga mafam adudagi thokre. Khoiraba sor sangna ama hundok lamlaga iriba adu karino haina parai. Hotpu hanarabadi karigi thalamba phangla. Thamoisinasu khoida jakhibani. Adu maknabu leipak asigi majaibe ma oirabasu. Asumna lairingaida ningthau pamesor hatu changlakpadu ure tungda laijasu khongjel yangna inarakli. Matawdu ubada khoiraba lawai masam yumkhatkre. Makhong thak nikpa haurakle. Pamesor ngakna ngahak munna yengdaga khoirabagi makhut adu tap pairaga. Hayeng leibak pungjau thinduna nakhoi ani luhongnaba singani. Aigi thamoi yongnanaba leibak pungjau thinduna chaunu luhongani. Wadu tabada khoiraba mamit adu lauthoklaga. Karino habiribudu bai ningthau. Aidi kasu leiba misak nachade ichamchamba misak. Ningthau sagaigi ijat sokan. Karigi ichamchambano leibak asigi sanapati oiribasidi aihakti chauthokjaribani. Aigi amata yaujabi ichana luhonglagi. Mapuroiba oigadaba mahakni hairakpa matamda chauthokjaba phawribani. Khoiraba harauna pamesorgi makhong soklaga. Ahidi thawai mangnada khalurabani. Pamesor harauna haujingma nahaki yumlomda paujal thako luhongnaba thawrang athubada silu haiko. Asumna mathangi numitani nakal aniromgi imung manung wari watai sanaba loiraba matungda ikoi kuidana leibak miyam khangna chauna laija amadi khoiraba luhonglami. Anauba punsi anauba asa amaga loinana laija amadi khoirabado harau tayamna yamna nungsi chanana pankirami.